ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯈꯔ ꯏꯔꯥꯡ ꯂꯥꯡꯉꯦ꯫ ꯏꯔꯥꯡ ꯂꯥꯡꯕ ꯍꯥꯏꯔꯒ ꯅꯤꯁꯥ ꯄꯁꯥꯒ ꯌꯥꯝ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯤꯗꯤ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯍꯥꯏꯐꯦꯠ ꯁꯤꯖꯤꯟꯅꯖꯩ꯫ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯁꯤꯗ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯈꯔ ꯑꯗꯨꯝ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯈꯣꯡꯗꯥꯔꯛꯑꯦ꯫ ꯅꯨꯄꯤꯁꯦ ꯐꯖꯕ ꯑꯗꯨꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯣꯏ ꯕꯕꯥꯁꯦ ꯊꯕꯛ ꯇꯧꯋꯦ꯫ ꯑꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯂꯩꯌꯦ, ꯃꯆꯟꯅꯨꯄꯤ ꯑꯗꯒꯤꯀꯣ ꯃꯆꯦ, ꯑꯗꯩ ꯃꯣꯏ ꯅꯨꯄꯥꯗ ꯑꯅꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯏꯃꯥꯁꯦ ꯃꯥꯁꯨ ꯀꯦꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ꯫ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯤꯅ ꯑꯁ ꯒꯠꯁ ꯂꯩꯌꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯤꯗꯥꯗꯨꯅꯦꯕꯀꯣ꯫ ꯀꯩ ꯍꯥꯏꯅꯤ, ꯑꯩ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯑꯩ ꯅꯨꯄꯥꯒꯤ ꯃꯥꯏ ꯉꯥꯛꯏꯅꯦ, ꯑꯗꯨꯅ ꯑꯩ ꯀꯦꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯈꯟꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯃꯣꯏ ꯃꯥꯁꯦ ꯌꯥꯝ ꯑꯗꯨꯝ ꯅꯍꯥ ꯃꯥꯜꯂꯒ ꯃꯁꯛ ꯑꯗꯨꯝ ꯐꯖꯩ ꯀꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯗꯨꯗ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯣꯏ ꯃꯥꯁꯦ ꯈꯔꯗꯤ ꯃꯃꯤꯡ ꯆꯠꯂꯦ꯫ ꯋꯥ ꯉꯥꯡꯕꯃꯛꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯃꯤꯅ ꯇꯥꯅꯤꯡꯕ ꯈꯤꯇꯪ ꯍꯦꯛ ꯋꯥꯠꯄ, ꯑꯗꯩ ꯃꯤꯉꯣꯟꯗ ꯍꯦꯛ ꯉꯥꯡꯕ ꯀꯥꯟꯁꯦ ꯗꯛ ꯗꯛ ꯍꯦꯛ ꯉꯥꯡꯕ ꯉꯝꯕ, ꯃꯤꯅ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯋꯥꯠꯄ ꯑꯣꯏꯌꯦꯕ ꯃꯣꯏ ꯏꯃꯥꯁꯦ꯫ ꯑꯗꯣ ꯃꯣꯏꯅꯗꯤ ꯌꯥꯝ ꯍꯩꯅꯖꯗꯕꯗꯣ, ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯗꯧꯕꯩ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯉꯥꯡꯉꯤꯅꯣ, ꯏꯃꯥ ꯅꯪꯅ ꯊꯧꯅꯇꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯀꯥꯏꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏꯖꯕ꯫ ꯑꯗꯣ ꯃꯃꯥꯁꯤꯅ ꯆꯩꯊꯠꯄꯗꯣ ꯃꯆꯥꯁꯤꯡꯁꯤꯗ꯫ ꯀꯣꯏꯅꯔꯛꯑꯦ, ꯅꯨꯡꯁꯤꯅꯔꯦ, ꯑꯗꯩ ꯀꯣꯏꯅꯕ ꯀꯥꯟꯁꯤꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯔꯤꯅꯤꯗꯅ ꯑꯗꯨꯝ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯃꯥꯁꯤꯅ ꯍꯥꯏꯌꯦꯕ, ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥꯀꯣ, ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯃꯔꯤꯁꯤꯗ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕ ꯊꯝꯕ ꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ, ꯂꯥꯏꯔꯕꯁꯦ ꯀꯌꯥ ꯄꯥꯝꯗꯕꯖꯥꯠꯅꯤꯗ꯫ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯕ ꯃꯤ ꯈꯪꯅꯧꯀꯣ, ꯌꯦꯡꯕ ꯀꯥꯟꯗ ꯃꯤꯅ ꯅꯣꯛꯅꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ, ꯌꯥꯝ ꯍꯩꯅꯗꯦ ꯀꯥꯏꯅ ꯉꯥꯡꯕꯤꯕ ꯈꯣꯠꯄꯒꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ꯫ ꯑꯗꯩ ꯃꯆꯦꯗꯒꯁꯦ ꯌꯥꯝ ꯆꯩ, ꯃꯆꯦꯁꯦ ꯑꯍꯟꯒ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪꯁꯨ ꯆꯝꯖꯕꯖꯥꯠꯅꯤ ꯃꯣꯏ ꯆꯦꯁꯦ꯫ ꯑꯗꯩ ꯃꯣꯏ ꯆꯦꯁꯦꯀꯣ ꯆꯩꯗꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ꯫ ꯀꯦꯗꯤ ꯌꯥꯝꯅ ꯀꯦꯌꯦ ꯃꯣꯏ ꯆꯦꯁꯦ꯫ ꯀꯦꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯦꯍꯟꯕꯗꯣ ꯃꯃꯥꯁꯤꯅ꯫ ꯑꯗꯩ ꯐꯤꯔꯣꯜꯃꯛꯇ ꯁꯦꯠꯄ ꯑꯣꯏꯔꯣ ꯆꯥꯕ ꯑꯣꯏꯔꯣ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯍꯟꯕ꯫ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤ, ꯃꯣꯏꯗꯒꯤ ꯇꯥꯗꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯗꯅ ꯏꯃꯨꯡꯁꯦ ꯄꯩꯁా ꯅꯨꯡꯁꯥ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯖꯔꯒꯁꯨ ꯃꯆꯥꯁꯤꯡꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯀꯦꯍꯟꯗꯅ ꯐꯖꯍꯟꯗꯅ, ꯗ꯭ꯔꯦꯁꯃꯛꯇ ꯁꯦꯠꯂꯁꯨ ꯕ꯭ꯔꯥꯟꯗꯦꯠ ꯑꯣꯏꯕ ꯉꯥꯛꯇ ꯁꯦꯠꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯇꯧꯗꯕ ꯃꯤꯁꯨ ꯂꯩꯗꯅ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯕꯕꯥꯕꯨꯗꯤ ꯊꯕꯛ ꯇꯧꯋꯦ, ꯑꯗꯣ ꯑꯉꯥꯡ ꯃꯔꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯄꯩꯁా ꯈꯔꯗꯤ ꯆꯪꯉꯤꯅ꯫ ꯑꯗꯣ ꯃꯣꯏ ꯃꯥꯒꯤꯗꯤ ꯑꯃ ꯂꯩꯖꯩꯕ, ꯒꯠꯁ ꯑꯃ ꯂꯩꯖꯕꯗꯣꯀꯣ, ꯏꯆꯥꯁꯤꯡꯁꯦ ꯕ꯭ꯔꯥꯟꯗꯦꯠ ꯑꯣꯏꯕ ꯄꯣꯠ ꯁꯦꯠꯍꯟꯗꯕ ꯌꯥꯗꯦ, ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯍꯟꯕ ꯌꯥꯗꯦ ꯀꯥꯏꯅ ꯈꯟꯖꯕꯅꯤꯅꯅꯦ, ꯑꯁ ꯃꯣꯏꯁꯦ ꯌꯥꯝꯅ ꯀꯦ꯫ ꯑꯗꯣ ꯃꯆꯦꯁꯦ ꯕ꯭ꯔꯥꯟꯗꯦꯠ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯍꯜꯂꯦ, ꯑꯗꯒꯤ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯀꯣꯂꯦꯖ ꯑꯔꯤꯡꯕꯗ ꯇꯝꯍꯜꯂꯦ ꯈꯣꯠꯍꯜꯂꯦ ꯀꯥꯏꯅ ꯌꯥꯝꯅ ꯐ꯭ꯔꯤꯗꯝꯗ ꯍꯤꯡꯕꯗꯤ ꯍꯤꯡꯖꯗꯦꯕꯀꯣ꯫ ꯅꯪꯒ ꯆꯥꯅꯕ ꯊꯥꯛꯇ ꯈꯪꯅꯧꯀꯣ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯣꯏꯆꯦꯁꯤꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯃ ꯈꯪꯅꯕ ꯊꯝꯕ, ꯅꯨꯡꯁꯤꯅꯕ ꯊꯝꯕꯁꯦ ꯍꯧꯅ ꯁꯥꯅꯤ꯫ ꯊꯥꯛ ꯍꯟꯗꯕ ꯃꯤ ꯊꯝꯕꯁꯦ ꯌꯥꯝꯅ ꯀꯣꯏꯉꯥꯡ ꯉꯥꯡꯕꯤ, ꯆꯀꯠ ꯆꯀꯠ ꯉꯥꯡꯕꯤ ꯑꯣꯏꯌꯦ ꯃꯣꯏ ꯃꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ꯫ ꯑꯗꯩ ꯃꯥꯁꯨ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ, ꯑꯗꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤꯅ ꯃꯃꯥꯁꯤꯅꯁꯨ ꯈꯪꯉꯦꯀꯣ, ꯑꯁ ꯅꯪ ꯈꯪꯅꯩꯗꯣ ꯀꯩ ꯂꯝꯗꯩꯅꯣ, ꯃꯄꯥ ꯀꯩꯗꯧꯏ, ꯃꯃꯥ ꯀꯩꯗꯧꯏ, ꯁꯨꯝ ꯌꯥꯝ ꯍꯪꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯃꯥꯁꯨ ꯃꯃꯥꯡꯗ ꯅꯨꯄꯤꯁꯦ ꯄꯪꯀꯣꯏ ꯀꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏ, ꯃꯇꯝꯗꯨꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯕꯤ ꯑꯃ ꯂꯩ, ꯃꯥꯒꯤꯗꯤ ꯄꯨꯔꯥ ꯐꯥꯔꯁ ꯂꯞꯅꯦ꯫ ꯑꯗꯨꯝ ꯆꯍꯤ 2 ꯃꯌꯥ ꯅꯨꯡꯁꯤꯅꯔꯝꯃꯦꯕꯀꯣ, 2 ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯁꯦ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯝ ꯈꯔ ꯂꯤꯡꯕꯀꯣ, ꯌꯦꯡꯕꯗ ꯑꯗꯨم ꯅꯨꯡꯉꯥꯏ, ꯃꯁꯛꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯁꯛꯇ ꯑꯣꯏꯌꯦꯕ꯫ ꯀꯣꯏꯅꯔꯤꯁꯤꯗꯒꯤꯅꯤ ꯈꯣꯠꯄꯅꯤ ꯃꯥꯁꯨ ꯍꯥꯏꯌꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ, ꯑꯩꯒ ꯈꯪꯅꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯔꯛꯀꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯒꯤ ꯑꯗꯨꯝ ꯍꯥꯏꯈꯤꯕꯀꯣ꯫ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯃꯇꯝꯗ ꯄꯥꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯃꯇꯝꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯧ ꯀꯥꯏ꯫ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯅꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯃꯁꯥꯅꯗꯤ ꯁꯛꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯈꯪꯖꯗꯦ, ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯄꯥꯝꯒꯟꯕ꯫ ꯑꯗꯣ ꯃꯤꯅꯗꯤ ꯐꯖꯩꯌꯦꯅ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ, ꯅꯪ ꯁꯛꯁꯦ ꯑꯗꯨꯝ ꯄꯣꯁ ꯇꯥꯏꯅꯦ ꯀꯥꯏ꯫ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯁꯨ ꯂꯩꯔꯦ, ꯃꯥꯅ ꯄꯥꯝꯗꯕꯒꯤ ꯌꯥꯗꯕ ꯈꯣꯠꯇꯕ ꯀꯣ, ꯑꯗꯨꯅꯁꯨ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯒꯤꯐꯀꯥꯁꯦ ꯑꯗꯨم ꯄꯤꯔꯛꯑꯦꯕꯀꯣ꯫ ꯃꯥꯁꯨ ꯃꯃꯥꯁꯤꯗꯒ ꯎꯠꯂꯦ, ꯃꯥ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅ ꯄꯤꯔꯛꯏꯁꯦ ꯐꯖꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏ, ꯌꯥꯝ ꯐꯖꯔꯦ ꯈꯣꯠꯂꯦ, ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯦꯡꯅꯤꯡꯉꯤꯅꯦ ꯈꯣꯠꯅꯤꯡꯉꯤꯅꯦ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯅꯦ ꯀꯥꯏ ꯇꯧꯕ ꯃꯥꯁꯦ ꯌꯥꯝ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯁꯟꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯈꯤꯇꯪ ꯐꯕꯒꯤ ꯃꯃꯤ ꯎꯕꯒꯤꯅꯤ, ꯐꯕ ꯍꯥꯏꯔꯒꯗꯤ
kitang imungse kitang lingba imung oibagi wariga sanadana adagi ngausanaganu laik laisu fazana tammu khotlu kaina haiyebako khangnare family ani se khangnare haibamak yare nupasisu hojiki maga first love se magi nungsinariba nupisi gi mamadaga phone tawdana phone number ga leinadana mebani kitang phone painadaba khondaba lega mama phone chatti kamai tawrino kholino kai adagi ensang ama kai ma orse thinaba pinaba athongba ensang kai kanate ingkholda panba adagi moigi babana posting mafamdagi leirakpani kholakpani kaina thilalaktana kholaktana tawe nungsinare koibase dum chatle koibase moise tha he khudingi chatle na haibe yaibako mamana basingi gari chobodo oiro ade moisu gari chobo lebagi gari chobo sidaga koiba chattana de mafamse dum arap pa phayam chatle kaksin garden adagi sangai ten ko millennium ayambana loi shure hai chalise chattaba mafam layakte hai adi sinsindana tha khudingi khalakpani ne phayam chatle haibako adagi serau kai lan tawdringai mama la chatpani loi yaramidana ko fajana chatle adagi photo ga se chamna dum kaminadaba du hek yengmada akhoi kitang close oina loina bai tap daga yamna free da kitang free oina kaminaba se du ebi da kai thagale ebi account nupa gi nupi na pai nupi gi su nupa na ebi account ga se sintok singa tawnaraga paina ye fajana dum nusinai phone painaraga tumgani thaba ma chatpa kanda duni adani hairamgani aduga imanaba gai chaluge kholuge harasu moibani se langba manabagi haigatra kaigino di khangdre amana amada koiba chatke party ma chatke degi aduma yauruge yenguge kholuge haibase yanayeba kashum thoidok haina deba ko moide nupasina su thingudaba asa isu khra chakanma mini na aina muk thinguraga di ma su yar oi kaina khanbagi nupisi su thingde nupisina su nupasa ka hena ga thingakte yam seng na harga nupasina kogi inkala ko matamda kogi keno sisinabase ko nisaga haipet ka sisinabase bak tuma dum haiyeba ko siam thakanu ko yam hensen kanu kai sai halak paw ngana ngairam ko ngairam ke kai kogi khara ko pek humari ga paisalaga yam ka hena dumak na ta nisa se chada bya de tawda bya de thakta bya de gaina khallaga chabamakti natteba dubu imanaba me ampulokpada nong phato yam nungaiba adai kumai haramak yam keno toba matamda hape test tau zero ka haibada thaksan bagi kitang nisaga kitang palakpa leidaina da palakpa kanda phone ga tawbine phone tawra nang khonjen tabza is thamoi jo kenom toy si thamoi ing lawi nang khonjen se kai swain ka haiba ga yaw have ko sa ka de stay nu shina ga hai tumai hai ga no kaina romance ero bi tawi hai mo ba se nu shina bagi ka ai thamoise kainom thille kaino ko nupasin hai ya smai thamoise kainom thille amta satok bigera nang na tadi yaroi kai kai nupisi am nokcha gi hai ma gi first love ko nokna adumaina hai gno nang thamoi den kisu thindiye kaina ga yamna irang tongne ye tasena mo irang tongna bani mana der pana te ina khangbani irang tongna bani koiba ga chaminaba khotminaba tobase nupisi adum keje har ka di magi photo makta kapasu makta kapasu mana yaliba sai beka se paibi yo ka inspire ga satoi pas thoenga kishu ikai ba phaude hai ada garden makta chalu su piar ga chali ni na ko chapa ka sa sim to paibi yo ka inga da par ga dum chatoi ni mama na ba laknai hai nang de hoste gi ni pi gi sai beka par da na snubin hai ba te induri ni nang di ni pi nang bo ka na ko harau za bu phau hai ba kishum ikai ba khot pa kem de leite mangonda adai mi tila ko hoji magi first love sina tawdoise magi samse semak toini mi tila ga hena naksan na ba kari hai no di khangde kari khangim no di khangde matam da kogi mayam gi mamang da ibani koina base mi myam da uhaningi ni khangde khanganingi ni khangde adegi fruit mak to su color mak thai happy ka sembi rak pi ko man tawdoise masu yam harau si hai ko nok pe ka tawna da ko da chapa mak to su khut samna ga chatoini moina koiba chatpagi chang hai bu ne migi ising chawba matam ising chawa kai ba leidina adu ma se dum yeng ba chatoini ba kai chawda tawraga yeng ba chatta mai tawse koi farm nung kari kra pathar ko matam da di koi nga ga sam hong na yon ba yaw hai
ꯍꯥꯏꯕꯀꯣ ꯑꯗ ꯉꯥꯒꯁꯦ ꯌꯦꯡꯉꯨꯒꯦ ꯀꯥꯏꯅ ꯉꯥꯒꯁꯦ ꯌꯦꯡꯕ ꯆꯠꯇꯣꯏꯅꯦꯌꯦ ꯑꯗꯣ ꯒꯥꯔꯤ ꯑꯆꯧꯕꯒ ꯈꯥꯝꯃꯒ ꯏꯁꯤꯡꯗꯒ ꯀꯨꯝꯃꯒ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯐꯩꯅꯥꯝ ꯏꯁꯤꯡ ꯆꯥꯎꯕ ꯌꯦꯡꯕ ꯆꯠꯄꯁꯤꯗꯤ ꯏꯁꯤꯡ ꯊꯨꯝꯃꯤꯗꯅꯀꯣ ꯏꯁꯤꯡ ꯏꯔꯩ ꯃꯔꯛꯇꯒꯀꯣ ꯀꯤꯖꯩꯌꯦ ꯀꯥꯏ ꯃꯉꯣꯟꯗꯒ ꯌꯥꯟꯗꯅ ꯃꯈꯨꯠꯇꯒ ꯑꯩꯈꯣꯏ ꯀꯟꯅꯒ ꯆꯦꯠꯅꯒ ꯌꯥꯟꯗꯅ ꯈꯣꯠꯇꯅꯀꯣ ꯆꯠꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯉꯥꯒꯁꯦ ꯂꯩꯔꯛꯇꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯌꯥꯝ ꯑꯃꯁꯦ ꯅꯨꯡꯁꯤꯅꯔꯛꯑꯦ ꯂꯣꯏꯅꯔꯛꯑꯦ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯆꯍꯤ 2ꯒ ꯐꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯗꯨꯝ ꯈꯔ ꯂꯥꯞꯊꯣꯛꯅꯔꯛꯑꯦ ꯃꯣꯏꯕꯥꯏꯅꯤꯁꯦ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯗꯤ ꯃꯔꯛꯇꯁꯨꯀꯣ ꯃꯃꯥꯡꯗ ꯈꯔ ꯁꯥꯎꯅꯕ ꯍꯦꯛ ꯌꯥꯎ ꯁꯥꯎꯅꯔꯒ ꯐꯣꯟꯁꯤꯅ ꯍꯞꯇꯥ ꯑꯃ ꯇꯧꯅꯗ ꯑꯗꯒꯤ ꯁꯨꯝ ꯍꯞꯇꯥ ꯑꯃꯗꯩ ꯊꯈꯥꯏ ꯍꯦꯛ ꯌꯧꯁꯟꯈꯤ ꯁꯨꯃꯥꯏꯅ ꯈꯖꯤꯛ ꯂꯥꯞꯊꯣꯛꯅꯔꯤ ꯃꯔꯝꯁꯤꯅ ꯀꯨꯏꯅ ꯂꯣꯏꯅꯔꯛꯑꯗꯤ ꯃꯤꯑꯣꯏꯕꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯧꯁꯦ ꯈꯪꯅꯩꯗꯅ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧ ꯈꯪꯉꯛꯀꯅꯤ ꯁꯤꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯩ ꯅꯨꯄꯥ ꯑꯃꯅꯁꯨ ꯈꯔ ꯄꯥꯝꯃꯛꯇꯕꯒꯤ ꯇꯥꯏꯞ ꯇꯧꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯃꯛꯇꯒ ꯍꯧꯒꯠꯂꯁꯨ ꯄꯨꯡ 3 4 ꯇꯥꯗ꯭ꯔꯤꯕ ꯍꯧꯒꯠꯇꯕꯤ ꯑꯗꯒꯤ ꯁꯤꯁꯤꯃ ꯇꯧ ꯈꯣꯠꯂ ꯑꯩꯗꯤ ꯁꯤꯃ ꯇꯧꯕ ꯍꯩꯇꯦ ꯐꯤ ꯐꯣꯟꯗꯨ ꯑꯗꯨꯝ ꯄꯥꯏꯔꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯗꯣ ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯅ ꯍꯦꯛ ꯍꯥꯏꯔꯨꯕꯀꯣ ꯐꯤ ꯁꯨꯕ ꯅꯁꯥꯅ ꯁꯨꯖꯒꯦ ꯂꯩꯇꯦ ꯅꯣꯏ ꯃꯥ ꯑꯗꯨꯝ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯏꯔꯨꯖꯗ꯭ꯔꯕ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯣꯡꯇ ꯏꯔꯨꯖꯩꯒ ꯍꯥꯏꯗꯦ ꯍꯥꯏꯁꯦ ꯁꯥꯎꯗꯅꯒ ꯐꯣꯟ ꯊꯝꯃꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯕ ꯀꯥꯟꯁꯤꯗ ꯃꯃꯥ ꯑꯩ ꯐꯤꯗꯣ ꯑꯗꯨꯗꯣ ꯁꯨꯕꯤꯌꯣ ꯃꯃꯥ ꯑꯩ ꯆꯥ ꯊꯛꯅꯤꯡꯉꯦ ꯀꯥꯏ ꯃꯃꯥ ꯀꯧꯋꯦ ꯍꯥꯏꯌꯦꯀꯣ ꯏꯃꯥ ꯀꯧꯗꯦ ꯃꯃꯥ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯁꯦꯝꯕꯤꯌꯣ ꯃꯃꯥ ꯑꯩꯒꯤ ꯃꯦꯒꯤ ꯍꯧꯕꯤꯌꯣꯅ ꯁꯨꯝ ꯂꯩꯁꯥꯕꯤ ꯐꯥꯔꯒꯁꯨ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯈꯔ ꯀꯦꯖꯕ ꯖꯥꯠꯅꯤꯗ ꯑꯗꯨꯒ ꯃꯃꯥ ꯑꯩ ꯏꯪꯉꯦ ꯑꯗꯩ ꯃꯃꯥ ꯑꯩ ꯋꯥꯇꯔ ꯕꯦꯒ ꯄꯤꯌꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯕꯒꯤ ꯃꯥꯁꯨ ꯁꯨꯝ ꯑꯍꯥꯟꯕ ꯇꯥꯕꯗ ꯀꯥꯟꯗꯤ ꯁꯨꯝ ꯅꯨꯡꯁꯤꯔꯝꯃꯦ ꯍꯥꯏꯕꯀꯣ ꯁꯨꯝ ꯇꯣꯏꯁꯜꯂꯛ ꯀꯥꯟꯁꯤꯗꯤ ꯅꯪꯁꯨ ꯌꯥꯔꯦꯍꯦ ꯍꯦꯃꯟꯈꯔꯦꯍꯦ ꯍꯧꯒꯠꯂꯨ ꯀꯩꯅꯣ ꯑꯩ ꯁꯪꯕꯤꯒꯦ ꯍꯧꯒꯠꯂ ꯀꯣꯛ ꯇꯧ ꯌꯥꯕꯗ ꯏꯁꯤꯡ ꯀꯟꯕ ꯐꯥꯎꯗ ꯅꯃꯥ ꯁꯨꯝ ꯉꯥꯏ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯀ ꯃꯥꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯔꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯔꯨꯕꯁꯤꯅ ꯀꯣꯏꯔꯛꯇꯕꯒꯤ ꯍꯥꯏꯕ ꯀꯣꯏꯗꯕꯒꯤ ꯍꯥꯏꯕꯗ ꯑꯁꯣꯝ ꯅꯥꯀꯟꯗꯩ ꯁꯥꯎꯔꯛꯄ ꯑꯩ ꯍꯥꯟꯅꯗꯩ ꯇꯧꯔꯛꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯍꯥꯏꯕꯗ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯏ ꯑꯗꯨꯃꯥꯏꯅ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯑꯩ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯕꯥꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯏꯒꯣꯁꯦ ꯋꯥꯡꯊꯠꯅꯔꯤꯔ ꯀꯩꯅꯣꯀꯣ ꯏꯒꯣꯅ ꯍꯥꯕ ꯃꯁꯦꯟ ꯑꯣꯏꯅꯕꯒꯤꯔ ꯅꯪꯁꯨ ꯉꯥꯏꯔꯦ ꯅꯣꯏꯃꯥꯗ ꯑꯗꯨꯗꯣ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ ꯅꯪꯅ ꯀꯌꯥꯝ ꯊꯕꯛ ꯇꯧꯔꯗꯅ ꯈꯣꯠꯂꯗꯅ ꯀꯥꯏ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯉꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯊꯣꯡꯉꯤꯕ ꯈꯣꯠꯂꯤꯕ ꯑꯝꯇ ꯈꯪꯖꯗꯦ ꯈꯣꯠꯇꯦ ꯊꯣꯡꯉꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯅ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯑꯩ ꯊꯣꯡꯉꯤ ꯀꯔꯤ ꯈꯪꯗꯅ ꯀꯥꯏ ꯃꯥ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯃꯣꯏꯕꯥꯅꯤꯁꯦ ꯏꯒꯣꯁꯦ ꯈꯔ ꯋꯥꯡꯅꯕꯖꯥꯠꯅꯤ ꯇꯁꯦꯡꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯃꯝꯗꯔ ꯑꯗꯨꯒ ꯌꯥꯝꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯃꯇꯝꯗ ꯈꯪꯅꯈꯤꯗꯕ ꯀꯣꯏꯅꯈꯤꯗꯕ ꯑꯣꯏꯕꯒꯤꯔ ꯑꯗꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯣꯏꯕꯥꯅꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯐꯕ ꯑꯣꯏꯃꯤꯟꯅꯗꯕ ꯑꯃꯅ ꯅꯨꯄꯤꯁꯤꯅ ꯈꯔ ꯐꯠꯇ꯭ꯔꯒꯁꯨ ꯅꯨꯄꯥ ꯃꯥꯅ ꯈꯔ ꯐꯕ ꯑꯣꯏꯔꯃꯗꯤ ꯐꯗꯧꯕ ꯅꯨꯄꯥ ꯃꯥꯒꯤꯁꯨ ꯑꯁꯣꯏꯕ ꯈꯔ ꯂꯩ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯒꯤꯁꯨ ꯑꯁꯣꯏꯕ ꯈꯔ ꯂꯩꯅꯕꯅꯤꯅ ꯁꯤꯗꯒꯤ ꯈꯔ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯕ ꯍꯧꯔꯛꯑꯦꯕ ꯑꯗ ꯂꯥꯞꯊꯣꯛꯅꯕ ꯍꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦꯆꯞ ꯆꯥꯕꯤ ꯁꯤꯁꯤꯃꯛ ꯀꯣꯏꯌꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯦꯁꯦꯁ ꯊꯥꯅꯕ ꯈꯣꯠꯅꯕꯁꯦ ꯃꯥꯅ ꯐꯣꯟ ꯆꯦꯛ ꯇꯧꯕ ꯀꯥꯟꯗ ꯈꯪꯉꯀꯥꯟꯁꯤꯗ ꯑꯩ ꯏꯃꯥꯟꯅꯕꯅꯤ ꯏꯆꯝ ꯆꯝꯅ ꯊꯥꯅꯕꯅꯤ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯅꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯣ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯀꯥꯏꯅ ꯐꯥꯎꯅꯗ꯭ꯔꯦ ꯀꯥꯏꯅ ꯈꯨꯝꯃꯝꯕ ꯑꯗ ꯃꯥꯅ ꯁꯥꯎꯔꯤꯁꯤꯅ ꯐꯥꯎꯅꯗ꯭ꯔꯦꯅ ꯈꯨꯝꯕꯒꯤ ꯁꯥꯎꯅꯤꯡꯕ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯂꯩꯔꯒꯁꯨ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯟꯗ ꯅꯨꯄꯤꯅ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ FBꯗ ꯀꯩꯗ ꯃꯦꯁꯦꯁ ꯊꯥꯗꯅ ꯈꯣꯠꯇꯅ ꯃꯥꯅ ꯈꯪꯗꯕ ꯅꯨꯄꯥ ꯈꯔꯁꯨ ꯃꯦꯁꯦꯁ ꯑꯗꯨꯝ ꯊꯥꯅꯔꯝꯃꯦ ꯅꯨꯄꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯇꯣꯞꯄ ꯈꯪꯅꯅꯤꯡꯕ ꯀꯣꯏꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯁꯤꯃꯛꯅ ꯅꯨꯄꯥ ꯃꯥꯅ ꯃꯔꯥ ꯁꯨꯡꯂꯩ ꯂꯩꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯠꯇꯦ ꯅꯨꯄꯥ ꯃꯥꯁꯨ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯁꯛꯈꯔ ꯑꯗꯨꯝ ꯌꯦꯡ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯀꯥꯏꯁꯦ ꯃꯥꯁꯨ ꯃꯦꯁꯦꯁ ꯍꯦꯛ ꯊꯥꯖꯤꯟꯕꯤ ꯑꯗꯣ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯅꯝꯕꯔ ꯑꯝꯇ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ ꯈꯣꯠꯈ꯭ꯔꯣꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯅꯨꯄꯥ ꯑꯩꯅ ꯇꯧꯕꯗꯤ ꯌꯥꯏ ꯅꯨꯄꯤ ꯅꯪꯅ ꯇꯧꯕꯗꯤ ꯌꯥꯗꯦ ꯈꯟꯕ ꯑꯗꯩ ꯅꯨꯄꯤ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤꯅ ꯈꯜꯂꯤ ꯁꯤꯗꯒꯤ ꯈꯔ ꯁꯨꯝ ꯂꯥꯞꯊꯣꯛꯅꯈꯤ ꯀꯩꯝ ꯍꯥꯏꯅꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯦ ꯍꯟꯖꯤꯟꯅꯅꯕ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯔꯛꯇ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯈꯣꯟꯁꯦ ꯌꯥꯝ ꯋꯥꯡꯅ ꯑꯁ ꯅꯪꯗ꯭ꯔꯁꯨ ꯅꯨꯄꯥ ꯙꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗ ꯁꯨꯝ ꯇꯧꯈꯠꯂꯛꯄꯁꯦ ꯃꯥꯁꯦ ꯀꯥꯏꯅꯔ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯁ ꯅꯪ ꯈꯛꯇꯔ ꯅꯨꯄꯤ ꯅꯉꯣꯟꯗ ꯍꯦꯟꯕ ꯀꯣꯏꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯃꯥꯁꯦ ꯅꯨꯄꯤ 2-3 ꯀꯣꯏ ꯁꯤꯃꯛꯅ ꯊꯑꯣꯏꯅ ꯎꯅꯔꯨꯕ ꯂꯣꯏꯅꯔꯨꯕꯒꯤꯗꯤ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯗꯤꯜ ꯂꯦꯟꯕ ꯅꯨꯡꯉꯥꯏꯅꯕ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯑꯗꯩ ꯃꯁꯛꯇ ꯌꯦꯡꯉꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯁꯦ ꯇꯧꯋꯦ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯐꯅ ꯀꯨꯏꯅ ꯂꯩꯔꯀꯥꯟꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯅꯛꯑꯦ
ꯂꯩꯀꯥꯏꯗꯤ ꯃꯥꯟꯅꯗꯕꯀꯣ ꯑꯗꯨꯒ ꯂꯩꯀꯥꯏ ꯊꯪꯅꯕꯗꯣ ꯄꯨꯔꯥ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯃꯤꯟꯅꯕꯩ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯉꯥꯡꯅꯤ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯍꯜꯂꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡꯁꯦ ꯃꯁꯛꯁꯦ ꯍꯦꯛꯇ ꯐꯖꯩ ꯌꯥꯝ ꯐꯖꯕꯁꯦ ꯂꯣꯏꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯃꯥꯏꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯑꯗꯩ ꯃꯃꯤꯠꯀꯁꯦ ꯂꯥꯎꯇ꯭ꯔꯤꯛꯁꯨ ꯂꯥꯎꯕ ꯅꯠꯇꯕꯤ ꯈꯔ ꯇꯔꯥꯎꯔꯒ ꯄꯥꯒꯁꯦ ꯁꯥꯡꯉꯒ ꯄꯥꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯥ ꯌꯥꯝ ꯊꯥꯅꯩꯗꯅ ꯄꯥ ꯊꯥꯅꯗ꯭ꯔꯤꯉꯩ ꯃꯇꯝ ꯃꯥꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯥꯁꯦ ꯌꯥꯝ ꯁꯥꯡꯕ ꯇꯔꯨ ꯌꯦꯡꯉꯛꯄ ꯑꯗꯩ ꯀꯨꯆꯨꯁꯤꯁꯨ ꯌꯥꯝ ꯉꯧꯋꯦꯀꯣ ꯀꯨꯆꯨꯁꯦ ꯉꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯄꯨꯔꯥ ꯉꯧꯕ ꯅꯠꯇꯕ ꯀꯨꯆꯨ ꯉꯧꯔꯒꯁꯨ ꯌꯦꯂꯣ ꯆꯪꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯌꯥꯝ ꯂꯝ ꯉꯥꯟꯕꯤꯗꯣ ꯂꯝ ꯉꯥꯟꯅꯕꯤ ꯑꯣꯏꯔꯒ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯗꯣ ꯑꯗꯩ ꯃꯁꯝꯁꯤꯁꯨ ꯌꯥꯝ ꯐꯔꯒ ꯖꯨꯝ लाउꯅ ꯇꯥꯏꯌꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯍꯜꯂꯨꯕꯒꯤꯗꯤ ꯅꯠꯇꯦꯕ ꯃꯥꯏ ꯃꯁꯝꯁꯦ ꯑꯗꯨꯒ ꯊꯥ ꯂꯥꯎꯔꯒ ꯌꯥꯝ ꯃꯅꯥꯝ ꯇꯥꯕꯁꯨ ꯅꯠꯇꯕ ꯈꯤꯇꯪ ꯄꯧꯔꯞ ꯆꯠꯂꯒ ꯖꯨꯝ ꯂꯥꯎꯕꯤ ꯌꯥꯝ ꯐꯖꯕꯤ ꯑꯃ ꯑꯣꯏꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯐꯖꯩꯌꯦ ꯑꯗꯩ ꯑꯁ ꯈꯪꯗꯦꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯌꯦ ꯁꯤꯁꯦ ꯃꯥꯅ ꯎꯕꯖꯥꯠꯅꯤꯗ ꯑꯉꯥꯡꯁꯦ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯁꯛ ꯐꯖꯩꯅꯦꯒ ꯍꯥꯏ ꯑꯩꯅ ꯑꯁꯤ ꯑꯉꯥꯡꯁꯦ ꯈꯪꯗ꯭ꯔꯥ ꯍꯥꯏꯁꯦ ꯐꯖꯕꯅꯦ ꯑꯩ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯌꯣꯅ ꯍꯥꯏꯕꯤ ꯂꯩꯔꯝꯅꯦ ꯈꯣꯠꯂꯤꯅꯤ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ ꯃꯣꯏ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯀꯩꯀꯥ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯁꯨꯡꯎ ꯎꯗꯦ ꯁꯤ ꯑꯉꯥꯡꯁꯦ ꯀꯥꯏ ꯂꯩꯒꯦ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤꯀꯣ ꯃꯃꯥꯟꯅꯕꯁꯤꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯁ ꯑꯗꯨꯝ ꯂꯥꯡꯕꯅꯤ ꯁꯤꯃꯁꯨ ꯑꯁ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯉꯥꯡꯅꯦꯗꯅꯤꯕ ꯂꯛꯅꯕ ꯑꯗꯨꯝ ꯈꯨꯝꯕꯅꯤ ꯏꯕꯨꯡꯉꯣꯒ ꯍꯥꯏ ꯃꯥꯁꯦ ꯑꯁꯤ ꯑꯣꯏꯅ ꯀꯣꯏꯁꯜꯂꯗ꯭ꯔꯥ ꯁꯤꯅꯦꯕ ꯃꯨꯟꯅꯔꯣ ꯁꯤꯅꯦꯕ ꯃꯃꯥꯟꯅꯕ ꯑꯃꯅꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕ ꯅꯨꯄꯤ ꯑꯣꯏꯕ ꯖꯥꯠꯅꯤꯗ ꯈꯪꯕ꯭ꯔꯥ ꯃꯨꯟꯅꯔꯣ ꯁꯤꯅꯦ ꯑꯗꯣ ꯀꯅꯥꯅꯅꯣ ꯍꯥꯏ ꯑꯗꯨꯅꯅꯤ ꯑꯗꯥꯅꯅꯤ ꯍꯥꯏꯅꯒ ꯑꯁ ꯉꯥꯎꯁꯟꯅꯕ ꯃꯤꯗꯨꯅ ꯀꯣꯏ ꯄꯥꯝꯃꯨꯏ ꯉꯥꯎꯁꯟꯅꯕ ꯃꯥꯅ ꯑꯉꯥꯡꯁꯦ ꯀꯣꯏꯔꯗꯤ ꯑꯉꯥꯡꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯦ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯑꯣꯏꯕꯖꯥꯠꯅꯤꯀꯣ ꯃꯣꯏ ꯃꯃꯥꯟꯅꯕꯁꯦ ꯑꯩꯈꯣই ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤꯀꯣ ꯈꯤꯇꯪ ꯐꯔꯛ ꯐꯨꯒꯟꯕ ꯃꯃꯥꯟꯅꯕ ꯑꯣꯏꯖꯥꯠꯅꯤ ꯃꯥ ꯀꯣꯏꯅꯗꯤ ꯁꯤꯉꯥꯡꯁꯦ ꯄꯥꯝꯃꯨꯏ ꯑꯩ ꯀꯣꯏꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯀꯣꯏꯗꯤ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔ ꯈꯔ ꯂꯨꯝꯕ ꯆꯠꯂꯦ ꯃꯣꯏ ꯑꯗꯥꯏꯗ ꯑꯗ ꯃꯌꯨꯝꯒꯁꯦ ꯂꯣꯏ ꯈꯪꯉꯦ ꯃꯌꯨꯝꯗꯩ ꯃꯣꯏꯁꯦ ꯈꯔ ꯅꯥꯇꯩ ꯆꯥꯗꯦꯕ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯛꯂꯥꯡꯗꯒ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯃꯃꯤꯒ ꯃꯌꯥꯝ ꯊꯝꯖꯤꯟꯕꯗꯣ ꯈꯨꯕꯥꯛ ꯃꯃꯤ ꯊꯝꯖꯤꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯨꯛ ꯊꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯋꯥꯏ ꯇꯩꯗꯅ ꯂꯩꯕꯥꯛꯇ ꯋꯥꯏ ꯇꯩꯔꯒ ꯈꯨꯠꯅ ꯂꯩꯕꯥꯛꯇ ꯊꯝ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯇꯧꯔꯦ ꯁꯤꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯄ ꯑꯩ ꯍꯦꯛꯇ ꯍꯥꯞꯅꯤꯡꯕ ꯋꯥꯔꯤꯁꯦ ꯍꯥꯏꯅ ꯈꯨꯕꯥꯛ ꯃꯃꯤꯒ ꯁꯨꯃꯥꯏꯅꯒ ꯊꯝꯃꯨꯕꯩꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯏꯃꯥꯅꯒ ꯐꯨꯏ ꯑꯩꯗꯣ ꯇꯧꯒꯅꯨ ꯐꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯣꯏꯒꯤꯗꯨꯅ ꯈꯨꯕꯥꯛ ꯃꯃꯤꯗꯣ ꯑꯃ ꯑꯅꯤꯈꯛꯀꯤ ꯋꯥꯔꯤꯒ ꯅꯠꯇ꯭ꯔꯕ ꯃꯣꯏꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯅꯠꯇꯕ ꯃꯥꯡꯒꯣꯜ ꯂꯩꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯛꯁ ꯃꯥꯟꯕ ꯌꯨꯝ ꯑꯃ ꯇꯞꯊꯣꯛꯏꯗꯅ ꯑꯗꯨꯗꯣ ꯃꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯎꯕꯗꯣ ꯑꯗꯨꯒ ꯐꯛꯂꯥꯡꯒꯁꯦ ꯁꯦꯒꯥꯏꯔꯒ ꯃꯣꯏꯒꯤ ꯀꯂꯔꯁꯦ ꯃꯆꯨꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯆꯨꯅꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨ ꯁꯪꯕ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯁꯤꯗ ꯈꯤꯇꯪ ꯋꯥꯎꯊꯔꯛꯄ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯈꯨꯠꯀꯤ ꯃꯃꯤꯁꯦ ꯍꯦꯛꯇ ꯃꯅꯝ ꯇꯥꯕ ꯀꯥꯏꯁꯨ ꯀꯥꯏꯔꯦ ꯐꯖꯔꯦ ꯌꯨꯝꯗꯣ ꯌꯥꯝꯅ ꯐꯖꯗꯦꯕꯀꯣ ꯊꯥꯏꯅ ꯐꯖꯅꯗꯤ ꯁꯥꯔꯝꯃꯒ ꯀꯨꯏꯅ ꯂꯩꯅꯔꯛꯄꯒꯤ ꯏꯃꯟ ꯃꯟꯊꯕ ꯑꯗꯒꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯤꯕꯝ ꯆꯥꯗꯕ ꯑꯗꯨꯝ ꯃꯥꯜꯂꯦ ꯑꯗ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯗꯨ ꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯦ ꯃꯥꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯐꯥꯎꯔꯤꯗꯣ ꯑꯗꯒꯤ ꯂꯨꯝꯕꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯂꯨꯝꯕꯗꯒꯤ ꯈꯔ ꯈꯪꯕꯗꯒꯤ ꯃꯥꯅꯒ ꯂꯨꯝꯃꯦ ꯈꯣꯠꯂꯦ ꯈꯪꯕꯗꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯃꯥ ꯏꯔꯥꯡ ꯈꯔ ꯑꯗꯨꯝ ꯇꯧꯖꯕ ꯑꯉꯥꯡꯅꯦ ꯑꯗꯩ ꯂꯤꯝꯐꯦꯠꯀ ꯆꯠꯇꯅꯀꯣ ꯊꯣꯡꯒꯥꯟꯒꯁꯤꯅ ꯅꯣꯡꯃꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯍꯥꯏꯐꯦꯠ ꯉꯥꯏꯕ ꯀꯥꯟꯗꯒ ꯒꯥꯔꯤ ꯃꯆꯥꯗ ꯃꯥꯁꯦ ꯍꯦꯛ ꯉꯥꯏꯕꯖꯥꯠꯅꯦꯕ ꯉꯥꯏꯕ ꯀꯥꯟꯗꯒ ꯑꯃꯨꯛ ꯆꯦꯟꯊꯣꯛꯀꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯃꯨꯛ ꯆꯦꯟꯊꯣꯛꯀꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯃꯥ ꯂꯥꯛꯑꯦ ꯈꯪꯈ꯭ꯔꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯖꯕꯗꯣꯀꯣ ꯀꯣꯏꯆꯦꯟꯒ ꯆꯦꯟꯕꯗꯣ ꯑꯗꯨꯝ ꯈꯪꯕꯗꯣ ꯑꯁ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯉꯦꯒ ꯃꯥꯁ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕꯀꯣ ꯃꯥꯁꯦ ꯊꯛꯈꯥꯏꯃꯨꯛꯀꯤ ꯆꯥꯡꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯕꯗꯤ ꯆꯠꯇꯦ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯐꯦꯠꯀ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯩ ꯃꯁꯛꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛ ꯍꯥꯏꯖꯤꯜꯂꯁꯤꯔꯥꯅ ꯅꯣꯡꯃ ꯊꯣꯛꯂꯛꯄꯁꯦ ꯊꯑꯣꯏꯅ ꯉꯥꯏꯒꯦꯅ ꯉꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯃꯥꯟꯅꯕ ꯍꯣꯏ ꯃꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯕꯁꯤꯗ ꯃꯃꯥꯟꯅꯕ ꯍꯣꯏ ꯆꯠꯂꯨꯕꯁꯤꯗ ꯑꯁꯤꯗꯤ ꯍꯥꯏꯐꯦꯠ ꯂꯨꯝꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯉꯩꯁꯤꯗ ꯃꯥ ꯂꯥꯛꯑꯦꯁꯦ ꯒꯥꯔꯤ ꯃꯈꯣꯟꯗꯣ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯖꯥꯠꯅꯤ ꯆꯦꯟꯊꯣꯔꯛ ꯉꯥꯏꯕ ꯀꯥꯟꯁꯤꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯣꯏ ꯉꯥꯏꯈꯣꯅ ꯑꯗꯨ ꯇꯛꯀ ꯑꯣꯟꯊꯣꯔꯛꯑꯦ ꯈꯪꯕ ꯅꯣꯛꯁꯜꯂꯒꯀꯣ ꯑꯃꯨꯛꯀ ꯆꯦꯟꯈꯤꯒꯦ ꯇꯧꯋꯤ ꯑꯩ ꯆꯦꯟꯒꯤꯅꯨ ꯅꯪ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯍꯥꯏꯕꯖꯥꯠꯅꯤ ꯉꯥꯏꯔꯦꯀꯣ ꯑꯉꯥꯡꯁꯦ ꯉꯥꯏꯔꯀꯥꯟꯗ ꯄ꯭ꯔꯣꯛꯀ ꯆꯪꯁꯤꯜꯂꯒ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯁꯤꯅꯦꯕ ꯑꯗ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯪꯗꯤ ꯑꯗꯣ ꯅꯍꯥꯟꯗꯩ ꯅꯪ ꯁꯤꯗ ꯉꯥꯏꯔꯤꯁꯤ ꯅꯪ ꯀꯩꯝ ꯈꯪꯗ꯭ꯔꯣ ꯅꯪ ꯐꯣꯟ ꯄꯥꯏꯕ꯭ꯔꯥ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯁꯤꯅꯦꯕꯀꯣ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯁꯤꯅꯦꯕ ꯐꯣꯟ ꯄꯥꯏꯗꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯝꯒꯦ ꯑꯗꯣ ꯏꯕꯥꯅꯤ ꯈꯪꯅꯁꯤ ꯅꯪ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯗꯤ ꯃꯃꯥꯡꯁꯦ ꯄꯨꯔꯥ ꯉꯥꯡꯁꯤꯟꯕꯕꯨ ꯄꯨꯔꯥ ꯌꯦꯂꯣ ꯆꯪꯕ ꯈꯖꯥꯏꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯉꯥꯡꯉꯦ ꯏꯀꯥꯏꯌꯦ ꯈꯪꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯂꯩꯕꯤ ꯑꯗꯒꯤ ꯃꯈꯨꯠ ꯑꯅꯤ ꯇꯨꯡ ꯄꯨꯅꯔꯒ
haiboi kaiboi adagi makhongduna kogi leibak tai tai ne moi sorok tu da kogi tan thin be type da dang ga thillaga ikai ba khangim leidai ne ko matau do yem dum khangai ba ma ikai se hai nang ai phone number se piram ge nang torok pe aga khop kem khum de ko chapol lebiram ge sin yar ni sin lebiram ge hai yani hai ngai khoi ma se adum mo ong matau do ubada nushibam phawdo lamna yeng badagi di wai sanara kandana mabu ubada ikai bam phawgi nushibi leidai ne hungba ada mana chocolate na mans to ko adul pa mga pibido adudo khar lebiram ko ma chocolate ngata lebiram ko angang ni khanbe ra kaino khar bibirame the my phone number se do chema se do pirame the piramaga ma se la ko la ka sa phone to ka khala su to tra numit nini humni mu sure su to se ada khalles angang irang phaya bisa atopa nupa koibe oijala na traga phone pai de be oijala sibo kaina ga khanjabado ada phone sung to tre na khala ka sa mai mama na ba mo dai da mama na ba leidna ado noma kogi numidang waira mama da phone to ko zainda the phone to kan si ma phone pai khala modi koina da bagi hello adu da haina deba kaino minai kan haibjan kaino minai nang phone to rijina kaina hawdi pisna minai na ti ai ne hairabu ko haidi nupi msa na phone to pai jara pujani da mama na buza my phone to gi tor pujani phone lai ta bujani da ma kana no sine bu ko ai ne sine ba o nahan kaya to budro maming to hai dana adu duro hai man mane hai anang phone engoda tarok tri do kai dora ba hai khoi phone leite khoi baba di lei do khoi ba na phone do pai ya di khote lona taro ya dro ne baba tungra ga taro ya dro khoi ya dra nupim ja sin hai bu ko khoi baba do yu ngor ka da yam sathi yu ngor kan da mana khangadi phuga dra na se tarok panes tagi sigi da si dagi nang noi da do khangna bra khangna ye tum khangne anga ori ngai da dum sanamine emadi anda nangati nei khangbagi my phone si dagi tor ine hai ko ma je am nungsibudo nungsiba di kai no ase bhai bagi nungsibam leidai ne anga macha ga oi bagi adai masaka mu tamada phaja sanle ko adugi dagi wari sanabati ibani do nungai roi ai hay nungda waram do lake do nang leiram ko nai hoi nai ada kai da thingna do no kho to no ha kasta ne dugi mo dai da dum leiba male khra unabam mafam do hai doctor aroge adu mafam du da nang do ngairam mo ipung sai da lake soi da nang ngairam ko nai ma hoi nai bu ko hoi nai ga phone se thamna ga de mana khalle phone am di pibi ge na adi mo mu se phone marang kai ba phone marang kai habdi phone se season da bi da dum tara ga leibi phone se kitang anawa ma thorba kan da leyo kholo ne ta mama samuk sam haigal leba mama si da ko da hek leibagi phone aman ba smartphone da kitang aman ba khopa se leiba jani de mana sim ama happy raga mana hana pairam ba sim ama happy raga ma se nungda waram se thin ba chatle nungda am da thin ba pas leiram de ba ko leiram de ma se ngai da kishu thoidok pati khandin tholupa ya da bagi oiram ni angang so ibani na sai sum khangna chana ba mama na su leibani na thokta tholok traga di mama na do kok thoraga ngai ge na traga mama na do piram mage na khalle da khalla kasda phana kuina ngai kasda ko hobe ka chele ni angang se khangba ari masam na jum law na ka ta bane mamit na ka tarau ne yeng basta ke ani nushiba ma pokpodo ari phanek macham selai phanek macha oiramoi phanek to rapper oiram gane bako adu ga selaga pretty shirt ama ga litlaga ko yam nungsibado nushiraga chele uba kanda mana da sana matalam ta yande ngak samda palik mari macham phawa side chase ta seng harga anga orga sinaba lupa gi marik to adu phawa side ko adu so asyam phajai skai lai macha ma le phajare mana kai haige sineba ko engoda kai kauni khangbra kai yam aphok sajale lupa sina nusiban bagi lakna ningbudo akhona angang macha nusibada akoi lam helaga nang tawgadra andagi nang lam hel gadro kaina ga tawbudo adui mo ong dos damka toyeba ko nubim jasina khumi ko dada kauni sineba ko ade ma sin dokpet tawre ko jigi nupas dokpet tawre se nangi phone ne ada aina hana painaram bagi ne sisi payo ko lon hai ko demana sisina charger ne da si phone ne da sim ko aina hana param be sim hapa bane atopa imana ba kai kana si number se torpa kanda amta pai byar ko ai number do aina save tawbune dada na save tawbune adudo nangna
ꯑꯩꯅ ꯇꯧꯔꯛꯄ ꯈꯛꯇꯪ ꯄꯥꯏꯒꯗꯕ ꯑꯇꯣꯞꯄ ꯑꯝꯇ ꯇꯧꯔꯛꯄ ꯄꯥꯏꯕ ꯌꯥꯔꯣꯏꯀꯣꯅ ꯍꯥꯏ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯅꯪ 이번에 ꯁ꯭ꯋꯥꯏꯕꯨ ꯀꯣꯏꯔꯨꯁꯤꯔ ꯁꯤꯅꯦꯕꯀꯣ ꯍꯣꯏ ꯁꯤꯅꯦꯕꯀꯣ ꯍꯣꯏ ꯀꯥꯏ ꯃꯉꯣꯟ ꯀꯥꯏꯅ ꯇꯛ ꯅꯣꯝꯃꯦ ꯈꯪꯕ꯭ꯔꯥ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯄꯨꯔ ꯆꯠꯂꯦꯀꯣ ꯑꯗꯣ ꯈꯔ ꯊꯧꯔ ꯆꯠꯂꯦꯕꯀꯣ ꯀꯥꯏꯗꯥꯟ ꯆꯠꯁꯤ ꯍꯥꯏꯅꯣ ꯁꯤꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩ ꯈꯪꯗꯦ ꯁꯤꯅꯦꯕꯀꯣ ꯇꯥꯟ ꯆꯠ ꯌꯥꯔꯕ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯌꯥꯏ ꯁꯤꯅꯦꯕ ꯑꯗꯩ ꯉꯁꯤ ꯆꯦꯟꯕ ꯌꯥꯔꯕ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯕꯥꯅ ꯐꯨꯅꯤ ꯀꯥꯏꯀꯣ ꯊꯧꯔꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯇꯣꯡꯉꯦ ꯃꯥꯏ ꯇꯣꯡꯐꯝ ꯊꯣꯛꯄ ꯇꯣꯡꯉꯀꯥꯟꯁꯤꯗꯀꯣ ꯇꯥꯍꯧꯅꯤ ꯀꯣꯜꯂꯣ ꯁꯤꯅꯦꯕꯀꯣ ꯇꯥꯍꯧꯅꯤ ꯀꯣꯜꯂꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯇꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕꯗꯣ ꯇꯥꯞ ꯂꯥꯎ ꯀꯣꯟꯁꯤꯜꯂꯛꯑꯕꯖꯥꯠꯅꯤ ꯀꯣꯜꯂꯛꯄꯁꯦ ꯃꯥꯁꯦ ꯑꯁ ꯃꯤꯍꯨꯟꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯣꯜꯂꯛꯑꯣꯏꯗꯧꯕ ꯃꯥꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗ ꯇꯥꯍꯧꯅꯤ ꯀꯣꯜꯂꯣꯒ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯗꯪ ꯂꯥꯎꯔꯒ ꯀꯣꯟꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯥꯁꯦ ꯄꯥꯛ ꯇꯞꯀ ꯅꯞꯁꯤꯜꯂꯛꯄꯗꯤ ꯃꯥꯁꯦ ꯃꯤꯍꯨꯟꯁꯦ ꯃꯥ ꯑꯣꯏꯅ ꯄꯥꯏꯊꯣꯛꯀꯦ ꯇꯧꯋꯦ ꯑꯁꯤꯗꯤ ꯀꯩꯅꯣꯅꯦ ꯀꯥꯏ ꯈꯜ ꯊꯧꯔꯦꯕ ꯑꯁ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯋꯦ ꯍꯥꯏꯔꯀꯣ ꯊꯧꯔꯒ ꯃꯣꯏꯁꯦ ꯈꯥꯝꯃꯦ ꯑꯗ ꯈꯥꯝꯃ ꯀꯥꯟꯁꯤꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯥ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯅꯪ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯅꯨꯡꯁꯤꯅꯗꯦ ꯑꯩꯅ ꯅꯣꯏꯗ ꯍꯦꯛ ꯂꯨꯝꯕ ꯂꯥꯛꯄꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯅꯪ ꯀꯩ ꯈꯜꯂꯤꯒ ꯍꯪꯉꯦ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯅꯦ ꯅꯝꯍꯥꯏ ꯍꯪꯗꯣꯏꯅꯦꯕ ꯋꯥꯁꯦ ꯑꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅꯅꯦ ꯁꯨꯛꯈꯨꯝ ꯈꯨꯝꯃꯣꯏꯗꯣꯏꯅꯦꯕ ꯈꯪꯗꯦ ꯍꯥꯏꯔꯒꯅꯦ ꯑꯗꯨꯝ ꯂꯩꯊꯣꯛꯄꯤ ꯃꯥ ꯎꯕ ꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨ ꯌꯥꯗꯕ ꯂꯩꯊꯣꯛꯑꯒ ꯑꯗꯨꯝ ꯈꯥꯡꯕꯤ ꯑꯗꯣ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯁꯦ ꯑꯆꯥꯄꯣꯠꯁꯨ ꯀꯩꯝ ꯂꯩꯔꯝꯗ꯭ꯔꯦ ꯄꯩꯁꯥꯁꯨ ꯌꯥꯎꯗꯕꯖꯥꯠꯅꯤꯗ ꯑꯗꯨ ꯃꯥꯅ ꯊꯤꯟꯕꯤꯔꯦ ꯊꯤꯜꯂꯛꯄ ꯀꯥꯟꯗꯁꯨ ꯀꯣꯜꯂꯣꯒ ꯍꯥꯏꯔꯀꯣ ꯑꯗꯨꯝ ꯀꯣꯜꯂꯒ ꯆꯠꯂꯦ ꯀꯣꯜꯂꯛꯑꯣꯒ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯜꯂꯒ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯊꯝꯕꯤꯔꯒ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯝꯃꯦ ꯐꯣꯟꯁꯤꯅ ꯁꯥꯎꯟꯅꯦ ꯁꯤꯅ ꯚꯥꯏꯕ꯭ꯔꯦꯠꯅꯦ ꯀꯣ ꯁꯤꯅ ꯁꯥꯏꯂꯦꯟꯅꯦ ꯅꯪ ꯈꯪꯅꯤꯀꯣ ꯁꯤꯗꯤ ꯚꯥꯏꯕ꯭ꯔꯦꯠꯇ ꯊꯝꯃꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯊꯝꯃꯁꯦ ꯍꯜꯂꯛꯑꯒ ꯑꯁ ꯋꯥꯈꯜꯒ ꯕꯤꯠꯊꯤ ꯂꯩꯕꯗꯣꯀꯣ ꯑꯗꯩ ꯃꯁꯛꯇꯨꯅ ꯑꯔꯣꯏꯕꯤꯗ ꯐꯖꯕꯒꯤ ꯑꯄꯥꯝꯕꯗꯤ ꯃꯥꯁꯦ ꯅꯨꯡꯁꯤꯕ ꯑꯣꯟꯊꯔꯛꯇꯣꯔꯦꯕꯀꯣ ꯅꯨꯡꯗꯥꯡꯒꯁꯦ ꯉꯥꯏ ꯉꯝꯗꯕꯤ ꯇꯧꯋꯦ ꯅꯨꯡꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯦ ꯍꯥꯏꯌꯦ ꯆꯥꯛ ꯇꯣꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯁꯤꯗ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯀꯥꯟꯁꯤꯗ ꯄꯥꯏꯈꯠꯂꯦꯕꯀꯣ ꯄꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯍꯜꯂꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯃꯥꯗꯤ ꯃꯈꯣꯟꯗꯤ ꯌꯥꯝ ꯐꯖꯕ ꯑꯣꯏꯗꯦ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯛꯅꯗꯤ ꯌꯥꯝ ꯐꯖꯕ ꯈꯣꯟꯖꯦꯜꯗꯤ ꯕꯣꯔꯣ ꯂꯥꯎꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯜꯂꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯒ ꯍꯜꯂꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯞꯅ ꯍꯥꯏꯔꯛꯄ ꯃꯈꯣꯟꯒ ꯕꯣꯔꯣꯒ ꯂꯥꯎꯔꯒ ꯃꯥꯁꯦ ꯅꯣꯛꯅꯤꯡꯕꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯨꯔꯥꯟꯕꯤꯗꯧꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏꯗꯨꯅ ꯍꯥꯏ ꯑꯩ ꯇꯨꯝꯃꯦ ꯁꯤꯅꯦ ꯀꯩꯒꯤꯅꯣ ꯉꯟꯇꯥꯅ ꯇꯨꯝꯃꯤꯗꯤ ꯍꯥꯏ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯨ ꯉꯥꯎꯔꯦꯕ ꯌꯨ ꯉꯥꯎꯔꯒ ꯑꯩꯈꯣꯏ ꯃꯥꯗ ꯐꯨꯈ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯇꯨꯝꯖꯟꯅꯔꯤꯅꯦꯁꯦ ꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯑꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯕꯥꯁꯦ ꯌꯨ ꯉꯥꯎꯔꯦ ꯌꯥꯝ ꯁꯥꯊꯤ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯝꯒ ꯐꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯐꯨꯏ ꯃꯣꯏꯕꯥꯅꯤꯗꯤ ꯐꯨꯅꯖꯥꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯐꯤꯌꯥꯡꯈꯣꯛꯇꯣ ꯑꯗꯨꯁꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯕꯥꯅ ꯊꯨꯗꯦꯛꯏꯅꯦ ꯀꯥꯏ ꯀꯩꯒꯤ ꯊꯨꯗꯦꯛꯏꯕ ꯀꯃꯥꯏꯅ ꯊꯨꯗꯦꯛꯏꯕ ꯊꯥꯡꯖꯧꯅ ꯌꯥꯜꯂꯒ ꯊꯨꯗꯦꯛꯏꯅꯦꯒ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯄꯗꯣ ꯑꯁ ꯑꯗꯨꯗꯤ ꯅꯣꯏ ꯕꯥꯁꯦ ꯌꯥꯝ ꯁꯥꯊꯤꯖꯥꯅꯤꯅ ꯀꯥꯏ ꯁꯥꯊꯤ ꯑꯗꯩ ꯅꯣꯏꯗꯒꯗꯤ ꯐꯨꯗ꯭ꯔꯣꯏ ꯑꯩꯈꯣꯏꯗꯗꯤ ꯐꯨꯗꯦ ꯑꯩꯈꯣꯏ ꯕꯥꯅ ꯌꯨ ꯉꯥꯎꯔꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯀꯥꯏꯗ ꯆꯦꯟꯒꯦ ꯈꯣꯠꯀꯦꯒ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯥꯏꯔꯦ ꯃꯣꯏꯗ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯤ ꯍꯥꯏꯗꯤ ꯁꯥꯒꯩ ꯃꯥꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯄꯨꯔꯥꯃꯛꯇꯤ ꯅꯠꯇꯕꯤ ꯑꯗꯨꯝ ꯍꯤꯡꯒꯣꯜ ꯅꯨꯡ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯖꯥꯠꯅꯦ ꯑꯗ ꯃꯣꯏꯗꯒ ꯆꯦꯜꯂꯒ ꯂꯣꯠꯂꯦ ꯑꯩꯈꯣꯏꯗꯗꯤ ꯐꯨꯗꯦ ꯑꯩꯈꯣꯏ ꯕꯥ ꯈꯛꯇꯪ ꯈꯠꯅꯍꯧꯋꯤ ꯈꯣꯠꯂꯤ ꯀꯥꯏꯅꯒ ꯋꯥꯔꯤꯒ ꯂꯤꯔꯛꯑꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯔꯒ ꯑꯁ ꯆꯥꯛꯀ ꯆꯥꯗꯦꯗ ꯑꯩꯈꯣꯏ ꯕꯥ ꯌꯨ ꯉꯥꯎꯕꯒꯤ ꯈꯣꯠꯄꯒꯤ ꯀꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯌꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯟꯕ ꯃꯃꯤꯡꯁꯦ ꯊꯣꯏꯕꯤꯅ ꯊꯣꯜꯂꯦꯕ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯖꯩ ꯑꯗꯣ ꯃꯃꯤꯡꯗꯣ ꯄꯥꯝꯗꯕ ꯅꯨꯡꯁꯤꯃꯟꯕꯒꯤ ꯊꯣꯏꯕꯤ ꯀꯥꯏꯅꯒ ꯀꯧꯅꯤꯡꯕꯗꯣ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯅꯔꯕꯅꯤꯅ ꯊꯣꯏꯕꯤꯁꯦ ꯃꯣꯏ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯃꯣꯏ ꯏꯃꯨꯡꯗ ꯀꯔꯤ ꯂꯣꯟꯆꯠ ꯆꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯈꯪꯉꯦꯗꯅ ꯊꯣꯏꯕꯤꯁꯤꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯁꯦ ꯑꯗꯨꯝ ꯇꯥꯍꯟꯅꯤꯡꯗꯕ ꯇꯟꯖꯥ ꯑꯣꯏꯔꯒꯅ ꯃꯥꯅ ꯃꯨꯠꯇ ꯀꯩꯗꯒ ꯊꯝꯖꯤꯜꯂꯒ ꯇꯥꯍꯟꯗꯕ ꯑꯇꯩꯗꯤ ꯂꯣꯏ ꯇꯥꯕ ꯑꯗꯣ ꯊꯣꯏꯕꯤꯁꯤꯗꯤ ꯃꯥꯁꯤꯗꯤ ꯌꯥꯝ ꯆꯝꯖꯩ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅꯀꯣ ꯇꯥꯍꯟꯅꯤꯡꯗꯕ ꯋꯥ ꯑꯣꯏꯒꯦꯔꯥ ꯇꯥꯍꯟꯅꯤꯡꯕ ꯋꯥ ꯑꯣꯏꯒꯦꯔꯥ ꯑꯔꯣꯠꯄ ꯑꯝꯇ ꯂꯩꯇꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥ ꯈꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯊꯤꯕ ꯀꯥꯝꯄꯦꯠ ꯋꯥ ꯍꯥꯏꯕꯁꯤꯐꯥꯎ ꯃꯥ ꯇꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯏꯀꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯊꯣꯏꯕꯤꯁꯤꯅ ꯍꯥꯏꯗꯣꯏꯅꯦ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯅꯣꯏ ꯅꯆꯤꯟ ꯌꯥꯝ ꯊꯤꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯀꯥꯏꯅꯒ ꯍꯥꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯈꯠꯅꯕ ꯍꯦꯟꯃꯟꯗꯅꯒ ꯑꯗꯩ ꯀꯞꯄꯒꯤ ꯆꯥꯛ ꯏꯁꯤꯡꯒ ꯍꯩꯗꯣꯛꯄ ꯈꯣꯠꯄ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯈꯠꯅ ꯆꯩꯅꯕ ꯇꯧꯕ ꯒ꯭ꯔꯣꯡꯒ꯭ꯔꯥꯡꯒ ꯍꯩꯗꯣꯛꯄ ꯀꯥꯟꯁꯤꯗꯅꯦ ꯀꯞꯇꯣꯏꯅꯦꯕ ꯊꯣꯏꯕꯤꯁꯤꯅ ꯀꯞꯄꯒ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯋꯥꯔꯤꯒꯁꯦ ꯂꯣꯏ ꯂꯤꯖꯔꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯈꯤ
Yamna toina khatnabadi natte moi imungse khatnabagi mana matamda phone adum paibagi khatnabagi tangkaki wari neba numi chupa ma adum khatnadana khotna tawba imungdi natte thoibi imungse moi imungse koi mi yam changba imung oye paisa paijadragasu lairajaragasu laikai mayamgi punpham tinnapham hei sabam adagi wari watai makta sanabore mayamgi punbam koi thabak thorong ma tholokpada punbam adai kebam khopam adai usop ama tawor moi dai le samyam phamungda chongkhala phambam adai mau mayamgi chaksanabam oiro moida chanabi moida punpham oibado oyeba adugi khatnagiba numise chak haidoi khole kaina thoibina peri peri torkiba numise hojiki nupasna mase nuai mandadana mase chapot leirega pure ko numidangni go ayung dinate ada pure puraga mana ngairaga leire ngairaga sama mama ba kauthoeba usi thoida baina timim ge da tele kai da khangadi am pharak ta doi ni da ko mama na se kauthe da mama na bisina khangna sana ba da so ngai leiba do kaidoina da da khopa kaina hangazu imana waisana mane hangsilanga mane haina talaka yengaga adumaina ga pigi ko achapo se siji chawo kaina ga nungsinare fazana nungsinabadagi mase koiba puninge hojinu pase mase koiba khradum achakanba pamba mida oibanina haire mana ko magi nungsibi thoibisida thoibi ibani koiba chache sineba ya ye sineba thoibisdi laika tamdre mandi laik tamba natre nang kaida chaninge sineba ko khangde iya yai sineba nang kai haiga tholok toino sine ai mana bioida chatoine moida lei doine haiga khumage aduga thoklakke sineba hoi tholo sinida haigi nupasna thobi nang tamada kera tholoko hai hoi ka hai ada ngai ko mana ngai base pung asidi keno dobudo pung tara thoi adai mase ngai man ngasidi hogi mase hotel da chaka pijage na khaleba moi mungdi khra suwabanina aw athum ju kya chara moi kaina nusibanina pangpita pijaning baduna ngantana tholo haibadagi thobi je ngai re pung chap chabi di kaure mase gare choba chate gai macha da chele gare choba se moi bana office at pakai phoba da puye de my first lap to da moi koi ba chat pa khopo matam do da di ma dum hai ma pa da sai sin de chatoine baba gare choba thanamo kai mama da ga dum to hai han kolam kem koi de ada hauji kisna moi mama ge phibam je khangbani na mana sky de no nang koi nei do kholi do na hankal ka ne khanbagi ma se gai macha jam poksa chat pai tare ne thogle numi se thoibi je yamna nushi hai angak macha da ngam saman bado numito mandi kejarabani sadana ko padyam phajai ke bada purple machugi fruit ama lele hai ko gi ngak sam da kra thek tha bi ko ngak sam da color pa la ka kitang chondha bi ko khudang kak pi ama kena dor le aduga skirt na ne skirt oidine da kitang kok tak ta bi kitang kok tak torga adagi champal da kra wang tak to bi ma tonga ga la ko kuchuna ga yellow oibanina pangpada phajabado adi moi bai se chatle adi chala kansida thore kansida gari se sangai thel do matam da mi na yam yengba hongnarak pada dum ngai ba hongnarak pada ngai bai di myam na dum chahi amari se pamnari ba mafam oiba sangai thel je puraga chatle mana thor kansida ko kol haibdo dum kol handana taw adagi achapo khase mana leibi dana adagi chaksa se nang ken changsa ninge khol hange chaning de ha ko achapo su leibi haibse yani leibi nu dum haiba thoibi jina as leibi ge hai mana leibi achapo je cha chalo sine bas ai talle achapo ka se kol la challe yam nungai chala sangai thel se yaure sangai thel se yaw kan sida moibani se phamme as ada thoibina numitu da harau gi base ma se amta chat ta bazani da maba sung thok ta ba oi bazani ba ma harau da ne da sangai the numitos kogi anusha saba mafam ama agera chaluraga matam da nungsa yam ka hena sakalak pa matam sunna te ba pra ingdam da matam sunna tabi kitang di sakalak pi ma lai daina kogi yaksang su yaudribi ko yaksang yaw phatringai kitang saba kharkhasu ingbi adugi matam oidoini da kogi angan ba maktagi pa thaudaraga sangai then manung da changjen bada khoi pungam mamma ga prak sangsar ma da ko yobagi tap ta tawba timing hai tare ne adu da ne haye ada thoibi gi ma reaction do as kai no ga makho ka ting thok ninga ga kani adum yeng madu nung shibam pok padu ko dumai ga tor ga ma se yam harau za bado kainom chai hai ma se
ꯑꯩꯅ ꯀꯤꯍꯣꯝ ꯍꯥꯏꯔꯤꯁꯤꯅ ꯑꯩꯅ ꯁꯉꯥꯏꯊꯦꯜ ꯆꯠꯄ ꯀꯥꯟꯗꯗꯤ ꯑꯩꯗꯤ ꯀꯤꯍꯣꯝ ꯆꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯀꯤꯍꯣꯝ ꯍꯥꯏꯁꯦ ꯃꯣꯏꯁꯤꯗ ꯑꯆꯥꯄꯣꯠꯀ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯍꯥꯏ ꯑꯗꯩ ꯁꯤꯡꯖꯨꯒ ꯆꯥꯒꯤ ꯍꯥꯏꯕꯀꯣ ꯊꯣꯏꯕꯤꯁꯤꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯍꯥꯏ ꯊꯣꯏꯕꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯎꯕꯗ ꯃꯥꯁꯤ ꯌꯥꯝ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯎꯠꯂꯦꯕꯀꯣ ꯃꯥꯅ ꯏꯀꯥꯏꯕꯁꯦ ꯏꯀꯥꯏꯒꯅꯣ ꯑꯗꯨꯝ ꯆꯥꯋꯣ ꯑꯩ ꯌꯦꯡꯉꯣꯌꯦ ꯍꯥꯏ ꯂꯣꯏꯅꯃꯛ ꯆꯥꯁꯟꯗ꯭ꯔꯗꯤ ꯅꯪ ꯑꯩꯁꯦ ꯅꯨꯡꯁꯤꯗꯦꯅ ꯂꯧꯗꯣꯏꯅꯤ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯑꯉꯥꯡꯁꯦ ꯆꯥꯍꯧꯔꯔꯣꯏꯀꯣ ꯊꯣꯏꯕꯤꯁꯦ ꯆꯥꯍꯧꯔꯔꯣꯏ ꯃꯕꯨꯛ ꯊꯜꯂꯔꯣꯏ ꯃꯥꯁꯦ ꯏꯀꯥꯏꯃꯟꯗꯅ ꯈꯣꯠꯇꯅ ꯀꯥꯏꯅ ꯈꯟꯕꯒꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯁꯤꯁꯦ ꯂꯣꯏ ꯆꯥꯎ ꯀꯥꯏꯅ ꯑꯆꯥꯄꯣꯠꯀꯥꯁꯦ ꯄꯤꯖꯔꯦ ꯑꯗꯩ ꯃꯈꯨꯠꯀꯥꯁꯦ ꯄꯥꯏꯕꯤꯕꯗꯣ ꯑꯗꯨꯝ ꯄꯥꯏꯕꯤꯔꯦ ꯑꯗꯩ ꯐꯣꯇꯣꯒꯁꯦ ꯃꯌꯥꯝ ꯅꯝꯕꯤꯔꯦ ꯃꯣꯏꯕꯥꯅꯤ ꯐꯣꯇꯣꯒ ꯃꯌꯥꯝ ꯅꯝꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯀꯣꯏꯆꯠꯀ ꯆꯠꯇꯅꯀꯣ ꯃꯈꯨꯠꯀ ꯁꯝꯅꯔꯒ ꯍꯥꯏꯗꯅ ꯆꯠꯂꯦ ꯑꯗ ꯃꯌꯥꯝꯅ ꯀꯥꯟꯅꯕꯝ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯀꯥꯕꯝ ꯑꯃ ꯂꯩꯕꯗꯣ ꯑꯗ ꯀꯥꯏꯌꯦꯀꯣ ꯃꯥ ꯍꯥꯟꯅ ꯀꯥꯏꯌꯦ ꯑꯗꯣ ꯊꯣꯏꯕꯤꯁꯤꯅꯒ ꯃꯈꯨꯠꯀ ꯊꯪꯀꯠꯂꯒ ꯁꯨꯃꯥꯏꯅꯒ ꯌꯦꯡꯉ ꯂꯩꯌꯦ ꯈꯪꯕ꯭ꯔꯥ ꯇꯣꯛꯁꯜꯂꯛꯑꯒꯀꯣ ꯑꯩꯁꯨ ꯀꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯏꯁꯀꯠ ꯁꯦꯠꯂ ꯀꯥꯗꯣꯏꯕ ꯐꯖꯔꯅꯤ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯤꯗꯤ ꯑꯉꯥꯡꯅꯤꯅ ꯈꯪꯖꯗꯗꯅ ꯍꯥꯏꯔꯤꯕ ꯑꯗꯩ ꯃꯥꯁꯨ ꯍꯦꯛ ꯈꯪꯍꯧꯗꯗꯅ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅ ꯂꯣꯏꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯥꯒꯅꯨ ꯐꯖꯔꯣꯏꯅ ꯍꯦꯛ ꯍꯥꯏꯍꯧꯗ꯭ꯔꯦ ꯃꯥꯁꯨ ꯏꯁꯀꯠ ꯁꯦꯠꯂ ꯀꯥꯗꯣꯏꯕ ꯐꯖꯔꯅꯤ ꯍꯥꯏꯌꯦꯀꯣ ꯊꯣꯏꯕꯤꯁꯤ ꯃꯥꯅ ꯏꯀꯥꯏꯖꯕꯁꯤꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯄꯪꯏꯗ ꯏꯀꯥꯏꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯦꯟꯃꯥꯟ ꯇꯥꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏꯕꯖꯥꯠꯅꯤ ꯀꯥꯒꯅꯨ ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯩ ꯃꯥꯗꯤ ꯀꯥꯈꯠꯂꯒ ꯐꯣꯇꯣꯒ ꯅꯝꯕꯤ ꯍꯥꯏꯀꯣ ꯊꯣꯏꯕꯤꯁꯤꯅ ꯐꯣꯇꯣꯒ ꯅꯝꯍꯜꯂꯦ ꯍꯥꯏ ꯐꯣꯇꯣ ꯅꯝꯕ ꯍꯩꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯄꯣꯁ ꯇꯥꯕ ꯐꯖꯕ ꯑꯝꯇ ꯌꯥꯎꯔꯝꯗꯦꯕ ꯁꯉꯥꯏꯊꯦꯜꯁꯤꯗ ꯐꯖꯅ ꯀꯨꯏꯅ ꯍꯦꯛꯇ ꯀꯣꯔꯣ ꯎꯔꯨ ꯎꯪꯉꯒ ꯆꯠꯂꯕꯅꯦ ꯆꯪꯉꯒ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯊꯝꯕꯤꯔꯝꯃꯒ ꯍꯜꯂꯛꯑꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯈꯔ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯈꯔ ꯈꯪꯕ ꯍꯧꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯅꯪ ꯈꯪꯅꯔꯤꯗꯣ ꯀꯥꯏꯗꯩꯅꯣ ꯀꯔꯤ ꯂꯝꯗꯩꯅꯣ ꯁꯤꯅꯦꯕ ꯍꯥꯏꯖꯜꯂꯦ ꯃꯥꯅ ꯑꯣꯏꯗꯕ ꯍꯥꯏꯖꯟꯕ ꯀꯥꯟꯁꯤꯗ ꯅꯆꯤꯟ ꯊꯤꯅꯨ ꯅꯪ ꯁꯤ ꯀꯩꯅꯣꯗꯒꯤ ꯑꯃ ꯈꯪꯅꯩ ꯍꯥꯏ ꯈꯣꯠꯂꯤ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯗꯣꯛꯑꯝꯃꯕ ꯃꯣꯏꯗ ꯈꯣꯠꯇ ꯄꯪꯂꯥꯛꯇ ꯂꯥꯛꯄ ꯑꯗꯩ ꯀꯣꯏꯕ ꯄꯪꯆꯠꯇ ꯆꯠꯃꯤꯟꯅꯕꯗꯨꯗ ꯀꯥꯏꯗꯩ ꯈꯪꯅꯔꯤ ꯈꯣꯠꯂꯤꯒ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯝꯕꯖꯥꯠꯅꯤꯗ ꯃꯃꯥꯟꯅꯕꯅ ꯃꯣꯏ ꯃꯥꯁꯦ ꯈꯔ ꯃꯈꯩ ꯈꯪꯉꯁꯨ ꯑꯗꯨ ꯌꯧꯅ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯉꯥꯡꯉꯣꯏꯗ ꯈꯣꯠꯂꯣꯏꯗ ꯈꯟꯕꯒꯤ ꯍꯥꯏꯗꯣꯛꯒꯗꯕ ꯃꯥꯜꯂꯦ ꯃꯃꯥꯟꯅꯕꯗꯣ ꯑꯗꯨꯈꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯕ ꯃꯤ ꯑꯃꯒꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯂꯨꯅ ꯈꯪꯖꯜꯂꯨꯗꯕꯒꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯕꯨ ꯅꯪꯅ ꯈꯪꯅꯔꯤꯗꯨꯕꯨ ꯀꯩꯅꯣ ꯌꯥꯝ ꯊꯨꯅ ꯀꯥꯏꯅꯧ ꯇꯁꯦꯡꯅ ꯄꯥꯝꯗꯕꯗꯣ ꯃꯉꯣꯟꯗ ꯆꯩꯕ ꯈꯣꯠꯄ ꯍꯧꯔꯛꯑꯦ ꯍꯣꯏ ꯏꯃꯥ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯝꯇ ꯆꯠꯈ꯭ꯔꯣꯆꯣ ꯀꯥꯏꯅ ꯍꯥꯏꯅꯒ ꯇꯥꯅꯤꯡꯉꯛꯇꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯕꯒꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯇꯁꯦꯡꯅ ꯄꯩꯁꯥ ꯄꯥꯏꯕ ꯉꯥꯛꯇ ꯀꯣꯏꯌꯨ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯅꯗꯤ ꯅꯨꯡꯁꯤꯖꯔꯨꯔꯕꯅꯤꯅ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤ나 ꯃꯤ ꯐꯠꯇꯕ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯗꯣ ꯁꯨ ꯅꯣꯝꯗꯅ ꯑꯗꯨꯝ ꯍꯤꯡꯖꯕ ꯏꯃꯨꯡꯅꯤ ꯃꯣꯏ ꯕꯕꯥ ꯌꯨ ꯈꯔ ꯉꯥꯎꯏ ꯌꯨ ꯉꯥꯎꯋꯦꯅ ꯌꯨꯗ ꯉꯥꯎꯔꯒ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯁꯨꯛꯈꯪ ꯈꯪꯗꯕ ꯅꯠꯇꯦ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯍꯦꯛ ꯍꯧꯕꯗꯤ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕꯧ ꯊꯕꯛ ꯁꯨꯖꯕꯅꯤ ꯃꯔꯛꯇ ꯌꯨ ꯈꯔ ꯊꯛꯆꯕꯅꯤ ꯃꯃꯥꯗꯨꯁꯨ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯃꯅ ꯅꯨꯡꯁꯤꯕꯤꯗꯅ ꯌꯥꯝꯅ ꯆꯪꯖꯕ ꯏꯃꯨꯡꯅꯤ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯉꯝꯕ ꯃꯃꯥꯒꯤ ꯃꯇꯦꯡꯁꯦ ꯑꯗꯨꯝ ꯄꯥꯡꯕ ꯊꯕꯛꯁꯦ ꯑꯉꯝꯕ ꯑꯗꯨꯝ ꯁꯨꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯇꯟꯗꯕꯤ ꯑꯣꯏꯌꯦ ꯑꯗꯩ ꯆꯥꯛ ꯏꯁꯤꯡꯃꯛꯇ ꯊꯣꯡꯉꯁꯨ ꯆꯥꯛ ꯊꯣꯡꯉꯨ ꯏꯕꯦꯝꯃ ꯀꯥꯏꯅ ꯃꯃꯥꯅ ꯍꯥꯏꯕꯁꯦ ꯑꯁ ꯑꯩ ꯇꯜꯂꯦ ꯑꯩ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯉꯁꯥꯏ ꯐꯥꯔꯁ ꯂꯞꯇꯨꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯍꯣꯏ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯦ ꯁꯤ ꯂꯣꯏꯔꯦ ꯑꯗꯒꯤ ꯁꯤꯡ ꯂꯧꯁꯜꯂꯦ ꯋꯥꯏ ꯇꯩꯔꯦ ꯙꯨꯞ ꯊꯥꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗꯣ ꯐꯣꯟꯁꯦ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕꯗ ꯅꯣꯡꯃꯇ ꯋꯥꯏꯇꯤꯡ ꯕꯤꯖꯤꯁꯦ ꯂꯩꯔꯣꯏꯗꯣꯏꯅꯤ ꯍꯣꯏ ꯂꯣꯟꯅꯗꯤ ꯄꯥꯏꯖꯔꯝꯒꯅꯤ ꯐꯣꯟꯁꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯑꯃꯗ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯣ ꯍꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯊꯣꯏꯕꯤꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯆꯒꯠ ꯇꯧꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯁꯦ ꯑꯩꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤꯅꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯉꯣꯟꯗ ꯃꯤꯅꯝꯗꯣꯏꯅꯣꯅ ꯈꯟꯖꯈꯤꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯁꯤꯒꯤ ꯐꯖꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯦꯕ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯩ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯥ ꯀꯣꯏꯗꯦ ꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅꯀꯣ ꯃꯥꯅ ꯀꯣꯏꯗꯕꯒꯤ ꯊꯣꯏꯕꯤꯁꯤꯗ ꯃꯥꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯗꯣ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅꯃꯛ ꯃꯥꯅ ꯊꯣꯏꯕꯤꯗꯒꯤ ꯂꯧꯋꯦꯕ ꯊꯣꯏꯕꯤꯁꯦ ꯑꯍꯥꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯍꯥꯟꯕ ꯃꯣꯏ ꯑꯅꯤ ꯎꯅꯕ ꯀꯥꯟꯁꯤꯗ ꯃꯁꯥꯅ ꯌꯥꯗꯦ ꯊꯣꯏꯕꯤꯁꯦ ꯃꯁꯥꯅ ꯌꯥꯖꯗꯕꯅꯦ ꯑꯉꯥꯡꯁꯦ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯑꯍꯟꯅꯤꯅꯀꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯑꯍꯟꯅꯤꯅ ꯃꯥꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯦ ꯊꯣꯏꯕꯤꯁꯤꯗ ꯑꯗꯨꯒ ꯅꯝꯗꯅ ꯌꯥꯍꯜꯂꯦ ꯊꯣꯏꯕꯤꯁꯦ ꯅꯝꯗꯅ ꯌꯥꯍꯜꯂꯒ ꯀꯣꯟꯅꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯊꯣꯏꯕꯤꯁꯦ ꯀꯞꯊꯣꯔꯛꯑꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯤꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ
ꯑꯗꯨꯝ ꯇꯥꯔꯛꯑꯒꯀꯣ ꯖꯣꯔ ꯖꯣꯔꯒ ꯇꯥꯔꯒ ꯃꯥꯁꯦ ꯀꯞꯊꯣꯔꯛꯑꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯛꯄꯁꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯊꯣꯏꯕꯤ ꯀꯞꯀꯅꯨ ꯁꯤꯗ ꯀꯞꯀꯅꯣꯅ ꯃꯥꯁꯦ ꯊꯦꯝꯃꯦ ꯊꯦꯝꯕ ꯌꯥꯝꯃꯟꯗꯕꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯊꯦꯝꯃꯒ ꯑꯩꯈꯣꯏ ꯍꯦꯟꯖꯜꯂꯛꯄꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯥꯏꯅꯦ ꯂꯩꯗꯅ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯒ ꯊꯦꯝꯖꯤꯜꯂꯛꯑꯒ ꯌꯥꯝꯅ ꯋꯥꯔꯧꯔꯒ ꯈꯖꯤꯛ ꯈꯖꯤꯛ ꯀꯞꯄꯝꯕꯗꯒꯤ ꯍꯤ ꯍꯤꯀ ꯂꯥꯎꯔꯒ ꯀꯞꯊꯣꯔꯛꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯀꯞꯊꯣꯔꯛꯑꯕ ꯊꯣꯏꯕꯤꯁꯦ ꯃꯥꯁꯦ ꯊꯦꯝꯃꯦ ꯃꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯥꯅ ꯃꯥꯒꯤ ꯈꯨꯠ ꯑꯅꯤꯗꯨꯅꯀꯣ ꯑꯗꯨꯝ ꯊꯣꯏꯕꯤꯁꯦ ꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯑꯗꯨꯝ ꯁꯣꯛꯑꯒ ꯀꯣꯟꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯥꯁꯦ ꯊꯦꯝꯕꯤꯔꯒ ꯀꯞꯄ ꯐꯔꯨꯁꯦ ꯅꯨꯡꯉꯥꯏꯇꯦ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯦ ꯑꯗ ꯈꯔ ꯐꯔꯛꯄ ꯍꯟꯊꯔꯛꯄꯒꯤ ꯑꯩꯈꯣꯏ ꯀꯇꯧꯔꯛꯄ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯗꯥꯏꯅꯦ ꯈꯪꯕ꯭ꯔꯥ ꯊꯃꯣꯏ ꯁꯦꯡꯅ ꯍꯤ ꯂꯥꯎ ꯀꯞꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯆꯤꯡꯈꯠꯄꯅꯦꯕ ꯑꯗꯨ ꯊꯣꯏꯕꯤꯁꯨ ꯆꯤꯡꯈꯠꯄꯖꯥꯠꯅꯤ ꯆꯤꯡꯈꯠ ꯃꯥꯁꯨ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨ ꯍꯥꯏꯗꯤ ꯍꯪꯉꯛꯀ ꯆꯤꯡꯈꯠꯂꯛꯄꯗꯨꯗꯤ ꯁꯛꯐꯝ ꯑꯃ ꯑꯣꯏꯔꯛꯄꯗꯣꯀꯣ ꯅꯣꯛꯅꯤꯡꯕ ꯃꯥ ꯈꯪꯖꯜꯂꯤ ꯅꯣꯛꯅꯤꯡꯉꯨꯔꯗꯤ ꯃꯤ ꯊꯣꯏꯕꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯀꯣ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯤꯒꯤ ꯀꯩꯅꯣꯗ ꯂꯥꯏꯕꯛꯇ ꯃꯥꯅ ꯅꯨꯡꯁꯤ ꯈꯨꯗꯝ ꯑꯃ ꯐꯖꯅ ꯉꯥꯏꯍꯥꯛꯀꯣ ꯁꯦꯀꯦꯟ 4-5 ꯃꯇꯝ ꯂꯧꯋꯦ ꯅꯨꯡꯁꯤ ꯈꯨꯗꯝꯗꯣ ꯑꯗ ꯃꯤꯒꯤ ꯂꯥꯏꯕꯛꯇꯨꯗ ꯊꯝꯖꯤꯟꯕꯗꯀꯣ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩꯅ ꯅꯪꯁꯦ ꯄꯨꯟꯁꯤꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯊꯣꯏꯕꯤꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯒꯤ ꯆꯤꯟꯗ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯊꯃꯣꯏꯗ ꯈꯜꯂꯒ ꯃꯥꯅ ꯅꯨꯡꯁꯤ ꯈꯨꯗꯝꯁꯦ ꯊꯝꯈꯤꯕꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕꯁꯤꯁꯨ ꯌꯧꯅ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯊꯥꯗꯣꯛꯀꯦꯁꯤꯃꯗꯤ ꯁꯨꯀꯟ ꯈꯟꯗ꯭ꯔꯦ ꯑꯗꯩ ꯃꯥꯅꯁꯨ ꯇꯥꯛꯄꯤ ꯊꯣꯏꯕꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔꯁꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯝꯕꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯈꯔ ꯁꯥꯎꯒꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯊꯣꯏꯕꯤꯁꯦ ꯅ ꯑꯗꯨꯝ ꯇꯥꯖꯗꯣꯏꯅꯦꯕ ꯇꯥꯔꯀꯥꯟꯁꯦ ꯁꯣꯝꯅꯥꯀꯟꯗ ꯃꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯃꯥꯁꯤꯅ ꯀꯣꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤꯅꯦ ꯃꯌꯨꯝꯗꯒ ꯆꯠꯂꯒ ꯉꯥꯡꯉꯨꯗꯣꯔꯤꯕꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ ꯉꯁꯥꯏ ꯃꯆꯦ ꯆꯧꯕꯤꯗ ꯉꯥꯡꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯃꯃꯥꯅ ꯇꯧꯈꯠꯂꯛꯑꯦꯕ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯇꯧꯈꯠꯂꯛꯑꯦꯕ ꯃꯣꯏ ꯃꯃꯥꯅ ꯍꯥꯏꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤ ꯀꯣꯏꯌꯨ ꯁꯤꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗꯤ ꯃꯥꯁꯨ ꯄꯩꯁా ꯄꯥꯏꯕꯤꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯃꯛ ꯄꯥꯏꯕꯗꯤ ꯅꯠꯇꯦ ꯃꯣꯏ ꯐꯥꯔꯁ ꯂꯞꯁꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯏꯖꯕꯅꯤ ꯑꯗꯨ ꯄꯥꯏꯕꯤ ꯅꯨꯄꯤ ꯀꯣꯏꯔꯤꯉꯩꯗꯅ ꯍꯔꯥꯎ ꯌꯥꯔꯦ ꯑꯗꯨꯒ ꯂꯥꯏꯔꯕꯤ ꯑꯃ ꯀꯣꯏꯕ ꯀꯥꯟꯗꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇ ꯃꯃꯥꯒ ꯃꯥꯒ ꯑꯦꯟꯇꯤ ꯑꯣꯏꯅꯕꯒꯤ ꯇꯥꯏꯞꯇ ꯉꯥꯡꯅꯔꯦ ꯁꯥꯎꯅꯔꯦ ꯃꯥ ꯁꯥꯎꯅꯤꯡꯃꯟꯗꯅ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯋꯥꯅꯤ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯀꯞꯀꯅꯤꯅ ꯈꯟꯕꯗꯒꯤ ꯃꯥꯅ ꯊꯣꯏꯕꯤꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯕ ꯀꯔꯤꯝ ꯇꯧꯕ ꯅꯠꯇꯦꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯅ ꯊꯣꯏꯕꯤꯁꯦ ꯃꯥꯅ ꯆꯦꯟꯁꯤꯜꯂꯦꯕ ꯑꯆꯦꯟꯕ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗꯀꯣ ꯃꯥꯅ ꯍꯥꯏ ꯊꯣꯏꯕꯤ ꯑꯩꯈꯣꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯁꯤꯅꯦꯕ ꯊꯣꯏꯕꯤꯁꯤꯅ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯏꯕꯥꯅꯤ ꯀꯩꯗꯧꯔꯒ ꯆꯥꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯩꯈꯣꯏ ꯕꯥ ꯑꯗꯨꯝ ꯊꯥꯛꯆꯅꯤ ꯑꯩꯈꯣꯏ ꯇꯣꯂꯣꯞꯁꯤꯅ ꯅꯪ ꯑꯃꯈꯛ ꯊꯥꯛꯄꯕꯨ ꯀꯩꯅꯣ ꯁꯤꯅꯤ ꯑꯗ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯒ ꯃꯥ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯗꯒꯦ ꯑꯗꯣ ꯅꯪꯗꯤ ꯑꯗꯨꯝ ꯂꯩꯔꯣ ꯑꯩ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯒꯤ ꯑꯩꯅꯒ ꯂꯥꯏꯔꯤꯛꯀ ꯄꯥꯔꯤꯉꯩꯗꯅ ꯑꯩ ꯁꯪꯒꯣꯝ ꯄꯨꯁꯜꯂꯛꯀꯗ꯭ꯔꯥ ꯀꯥꯏ ꯁꯪꯒꯣꯝꯒ ꯄꯨꯁꯜꯂꯛꯇꯅ ꯑꯁ ꯑꯩ ꯂꯥꯏꯔꯤꯛ ꯇꯦꯡ ꯄꯥꯔꯒ ꯑꯩꯅ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯦꯅ ꯃꯥꯅ ꯈꯟꯖꯕꯁꯤꯃꯛꯁꯨ ꯁꯤꯅꯤ ꯊꯣꯏꯕꯤꯅ ꯌꯨꯝꯗ ꯐꯖꯅ ꯊꯝꯃꯒ ꯃꯥ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯒꯦ ꯁꯤꯅꯤ ꯊꯣꯏꯕꯤꯁꯦ ꯋꯥꯍꯟꯕꯁꯦ ꯃꯥ ꯄꯥꯝꯖꯗꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯔꯝꯅ ꯊꯣꯏꯕꯤꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯦꯕ ꯃꯥ ꯂꯣꯏ ꯈꯪꯉꯦ ꯇꯁꯦꯡꯅ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗ ꯃꯥ ꯂꯣꯏꯅꯃꯛ ꯊꯣꯏꯕꯤꯁꯦ ꯅꯨꯄꯥ ꯑꯃꯠꯇꯒ ꯀꯣꯏꯅꯔꯛꯇꯦ ꯅꯨꯄꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯔꯛꯇꯦꯁꯦ ꯃꯥ ꯃꯁꯥꯅ ꯈꯪꯉꯦꯕ ꯑꯗꯒꯤ ꯃꯥꯅ ꯊꯣꯏꯕꯤꯁꯤꯗ ꯍꯥꯏꯔꯦ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤꯅ ꯊꯣꯏꯕꯤꯁꯦ ꯍꯣꯏꯅ ꯌꯥꯔꯦ ꯑꯗꯨꯝ ꯃꯥꯅꯕꯨ ꯍꯥꯏꯔꯤꯉꯩ ꯑꯗꯨꯝ ꯌꯦꯁꯇ ꯑꯗꯨꯝ ꯌꯥꯔ ꯂꯩꯕꯤ ꯆꯦꯟꯕꯒꯤ ꯅꯨꯃꯤꯠꯁꯦ ꯊꯥꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯉꯟꯇꯛꯅ ꯊꯥꯅꯔ ꯃꯥꯁꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯊꯩꯐꯝꯁꯦ ꯍꯦꯛ ꯊꯤꯔꯤꯉꯩꯗ ꯑꯩ ꯊꯣꯏꯕꯤꯁꯨ ꯅꯥꯀꯟꯗ ꯊꯣꯛꯂꯛꯄ ꯌꯥꯗꯕ ꯆꯦꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯨꯗ ꯃꯃꯥꯁꯤꯅ ꯄꯥꯈꯣꯟ ꯍꯥꯏꯕꯤꯕꯖꯥꯠꯅꯤ ꯊꯣꯏꯕꯤꯗ ꯁꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯣꯅ ꯊꯕꯛꯁꯤꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯣꯕꯤ ꯃꯅꯥ ꯄꯨꯜꯂꯣꯅ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯒꯤ ꯑꯩꯈꯣꯏ ꯀꯣꯕꯤ ꯂꯩ ꯌꯥꯝ ꯊꯥꯅꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗ ꯍꯣꯏ ꯈꯔꯗꯤ ꯀꯥꯔꯛꯄ ꯀꯣꯕꯤ ꯂꯩ ꯐꯖꯅ ꯀꯥꯔꯛꯄꯗꯤ ꯅꯠꯇꯕ ꯂꯩ ꯀꯥꯔꯤ ꯇꯧꯕ ꯑꯗꯩ ꯃꯅꯥꯒ ꯄꯨꯂꯞ ꯆꯥꯅꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯃꯄꯨꯟ ꯄꯨꯜꯂꯒ ꯂꯂꯣꯟꯕꯤꯗ ꯀꯩꯗ ꯄꯤꯕꯖꯥꯠꯅꯦꯕ ꯑꯗꯨꯏ ꯊꯕꯛꯇꯣ ꯑꯝꯇ ꯂꯣꯏꯁꯜꯂꯝꯃꯣ ꯍꯥꯏꯕꯖꯥꯠꯅꯤ ꯁꯤ ꯑꯩ ꯀꯣꯕꯤ ꯄꯨꯜꯂꯤꯌꯦ ꯈꯣꯠꯂꯤꯅ ꯍꯥꯏꯕ ꯑꯗꯩ ꯃꯥꯁꯦ ꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥꯏꯕ ꯌꯥꯕ ꯃꯥꯁꯦ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯛꯇꯣꯔꯦꯕꯀꯣ ꯊꯣꯏꯕꯤ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏ ꯑꯩ ꯊꯣꯛꯂꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯂꯣꯏꯁꯜꯂꯝꯃꯒ ꯑꯉꯥꯡꯁꯦ ꯊꯣꯛꯆꯔꯦꯀꯣ ꯊꯣꯛꯂꯛꯏꯅꯦ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯅꯨꯃꯤꯠꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯐꯅꯦꯛ ꯁꯦꯠꯂꯛꯑꯦ ꯂꯣꯏꯅꯃꯛꯀ ꯑꯩꯈꯣꯏꯗꯤ ꯐꯅꯦꯛ ꯐꯤꯔꯣꯟꯒ ꯁꯦꯠꯂꯒ ꯆꯨꯅꯤ ꯃꯆꯥꯒ ꯌꯥꯟꯖꯕꯗꯣ ꯍꯥꯏꯗꯤ ꯏꯔꯥꯡꯗꯤ ꯈꯔ ꯇꯧꯕꯖꯥꯠꯅꯤꯗ ꯊꯣꯏꯕꯤꯁꯦ ꯆꯨꯅꯤ ꯃꯆꯥꯒ ꯌꯥꯟꯁꯤꯜꯂꯒꯀꯣ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯦ ꯇꯥꯔꯝ ꯇꯧꯔꯦ ꯂꯩꯆꯤꯟꯒ ꯈꯔ ꯊꯥꯔꯤ ꯍꯣꯏ ꯈꯔ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥ ꯆꯪꯕꯩ ꯏꯪꯂꯤ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ
ꯑꯗꯨꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯆꯨꯅꯤ ꯃꯆꯥꯗꯨꯅ ꯑꯊꯥꯕ ꯑꯃꯁꯦ ꯀꯩꯅꯣ ꯇꯧꯔꯛꯇ ꯃꯥꯁꯦ ꯄꯥꯇꯛ ꯇꯧꯕꯅꯦ ꯍꯥꯏꯌꯦ ꯏꯜꯂ ꯃꯥꯁꯦ ꯇꯣꯡꯉꯒ ꯃꯥꯁꯦ ꯆꯠꯂꯦ ꯊꯩꯕꯗꯤ ꯌꯥꯝ ꯂꯥꯞꯅ ꯊꯩꯌꯦꯕ ꯆꯪꯉꯛꯄꯗꯅ ꯑꯁ ꯂꯥꯞꯅ ꯇꯧꯕꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯇꯣꯡꯉ ꯊꯧꯕꯅꯤꯅ ꯑꯗꯒꯤ ꯂꯝꯕꯤꯗ ꯄꯨꯂꯤꯁꯅ ꯀꯩꯅ ꯐꯥ ꯇꯥꯔꯒꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯅꯨꯄꯤ ꯌꯥꯎꯕꯅꯤꯅ ꯌꯥꯝꯅ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯕꯤꯗꯕꯗꯣ ꯃꯇꯝ ꯂꯧꯕꯤꯗꯕꯗꯣ ꯐꯠ ꯑꯗꯨꯝ ꯊꯥꯗꯣꯔꯛꯑꯦ ꯃꯥꯁꯦ ꯑꯗꯩ ꯃꯃꯥꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯄꯦ ꯍꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯞꯄꯦ ꯃꯥꯁꯦ ꯊꯩꯔꯦ ꯊꯩꯐꯝꯁꯤꯗ ꯄꯨꯡ ꯑꯩꯈꯣꯏ ꯌꯥꯆꯪꯕꯗꯤ ꯊꯣꯛꯄꯁꯤꯅ ꯄꯨꯡ 9:30 ꯃꯥꯄꯜ ꯇꯥꯁꯜꯂꯝꯅꯤ ꯆꯦꯟꯕꯒꯤ ꯊꯩꯕꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯐꯣꯟꯗꯤ ꯇꯧꯔꯒ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏ ꯂꯣꯏꯔꯕ ꯄꯣꯠꯅꯤ ꯍꯥꯏ ꯃꯃꯥꯅꯕ ꯆꯥꯛꯀ ꯂꯣꯏꯔꯦꯍꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯆꯪꯉꯣ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯂꯥꯛꯑꯣꯅ ꯃꯃꯥꯟꯅꯕꯁꯤꯗꯤ ꯄꯥꯈꯪꯅꯦ ꯅꯨꯄꯤꯒ ꯊꯤꯗ꯭ꯔꯤꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯃꯃꯥꯗꯨꯅꯒ ꯌꯥꯝ ꯐꯩꯅꯦ ꯑꯩꯈꯣꯏ ꯅꯃꯥꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯕ ꯈꯣꯠꯈ꯭ꯔꯕ ꯑꯁ ꯍꯥꯏꯔꯨꯅꯨ ꯈꯣꯠꯂꯨꯅꯨꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯅꯁꯨ ꯋꯥ ꯃꯦꯟꯕꯤꯕꯖꯥꯠꯅꯤ ꯃꯃꯥꯗꯨꯗꯀꯣ ꯃꯣꯏ ꯃꯥꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯏ ꯏꯃꯥ ꯍꯥꯏꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯄꯥꯎ ꯍꯥꯏꯔꯨꯅꯨꯅ ꯆꯦꯜꯂꯕꯅꯤ ꯃꯃꯥꯟꯅꯕꯩ ꯀꯥꯁꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯂꯩꯔꯦ ꯑꯗ ꯂꯩꯔꯒ ꯆꯥꯛ ꯏꯁꯤꯡꯗꯣ ꯆꯥꯊꯣꯛꯑꯁꯤ ꯊꯦꯡꯉꯦ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯆꯥꯛꯁꯤꯡꯅ ꯊꯣꯏꯕꯤꯗꯤ ꯌꯥꯝ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯈꯠꯂꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯩ ꯉꯥꯛꯇꯪ ꯑꯗꯨꯝ ꯅꯦꯅꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯈꯔ ꯋꯥꯕꯗꯣꯀꯣ ꯒꯥꯔꯤꯒ ꯊꯧꯔꯨꯕꯩ ꯄꯣꯊꯥꯅꯤꯡꯉꯀꯥꯟꯗꯨꯗꯅꯦ ꯑꯩꯈꯣꯏ ꯃꯣꯏꯗꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯆꯦꯜꯂꯕꯅꯤꯅ ꯌꯦꯡꯕ ꯆꯠꯅꯩꯗꯅꯀꯣ ꯌꯦꯡꯕꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯃ ꯆꯪꯉꯛ ꯉꯥꯏꯍꯥꯛ ꯂꯩꯒ 3 ꯆꯪꯉꯛ ꯉꯥꯏꯍꯥꯛ ꯂꯩ ꯑꯃ ꯆꯪꯉꯛ ꯉꯥꯏꯍꯥꯛ ꯂꯩ 2 ꯆꯪꯉꯛ ꯑꯗꯩ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯑꯉꯥꯡꯅꯦ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯁꯤꯗꯤꯅ ꯍꯥꯏꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯋꯦ ꯑꯗ ꯁꯣꯟꯊꯣꯛ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯁꯛꯁꯦ ꯐꯖꯩ ꯅꯨꯡꯁꯤ ꯍꯥꯏꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯁꯝꯒꯁꯤꯅ ꯖꯨꯝ ꯖꯨꯝ ꯂꯥꯎ ꯇꯥꯏꯕ ꯅꯁꯝꯁꯦ ꯁꯥꯡꯅ ꯈꯥꯛꯎ ꯌꯥꯗ꯭ꯔꯣ ꯈꯣꯠꯂꯨ ꯌꯥꯗ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯋꯤ ꯊꯣꯏꯕꯤꯁꯦ ꯃꯁꯝꯗꯤ ꯌꯥꯝ ꯁꯥꯡꯗꯦ ꯍꯥꯏꯕꯀꯣ ꯑꯗ ꯄꯨꯡ ꯐꯅꯌꯥꯝ ꯇꯥꯔꯦ ꯄꯨꯡ 12:30 ꯀꯣ 12ꯒ ꯇꯥꯁꯜꯂꯛꯇ꯭ꯔ ꯄꯣꯠꯅꯤ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯎꯏꯊꯔꯝꯅ ꯊꯣꯏꯕꯤ ꯁꯨꯡꯆꯪ ꯆꯪꯉꯛꯇꯕ ꯃꯥ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯑꯃ ꯁꯨꯝ ꯃꯤꯑꯣꯏꯕꯒꯤ ꯆꯦꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯃꯥꯟꯁꯅꯤ ꯂꯕ ꯔꯣꯃꯥꯟꯁ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯗꯨꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯔꯣꯃꯥꯟꯁ ꯑꯗꯨ ꯃꯤ ꯔꯣꯃꯥꯟꯁ ꯇꯧꯔꯝꯗꯥꯏꯗꯨꯗ ꯃꯣꯏꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯤꯅꯦ ꯀꯥꯏ ꯁꯥꯎꯅꯤꯡꯕꯗꯒꯤ ꯊꯦꯡꯉꯦꯀꯣ ꯆꯪꯉꯒ ꯃꯣꯏꯕꯥꯅꯤꯁꯦꯀꯣ ꯑꯗꯨꯝ ꯑꯍꯤꯡꯗꯨꯃ ꯂꯦꯟꯈ꯭ꯔꯦ ꯑꯍꯤꯡꯗꯨ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯍꯥꯏꯔꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯍꯦꯛꯇ ꯂꯥꯛꯄꯁꯤ ꯁꯥꯎꯍꯨꯝ ꯐꯪꯕꯤꯅꯤ ꯍꯥꯏꯔꯤ ꯁꯥꯎꯍꯨꯝ ꯐꯪꯉ ꯂꯥꯛꯄꯁꯤꯗ ꯃꯥꯏ ꯈꯖꯥꯏꯁꯤꯗ 2-3ꯂꯛ ꯁꯦꯠꯄꯤꯅꯤ ꯊꯣꯏꯕꯤꯗꯤ ꯃꯥ ꯇꯤꯡꯉ ꯌꯦꯡ ꯂꯩ ꯍꯥꯏꯅ ꯑꯗꯨꯝ ꯃꯃꯤꯠꯀꯁꯦ ꯇꯔꯥꯎ ꯀꯤꯖꯕꯗꯣ ꯃꯥꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯗ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯔ ꯊꯥꯛꯀꯦ ꯍꯥꯏꯅꯣ ꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯒ ꯊꯥꯛꯀꯦ ꯍꯥꯏꯅꯣ ꯅꯪ ꯀꯥꯏꯒ ꯇꯧꯔꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯅꯪꯁꯨ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏ ꯅꯪꯁꯦ ꯍꯦꯛꯇ ꯌꯥꯔꯤꯅꯤꯅꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯋꯤ ꯈꯣꯠꯂꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯈꯔ ꯐꯖꯗꯕ ꯑꯗꯨꯝ ꯉꯥꯡꯉꯕ ꯖꯥꯠꯅꯤꯗꯀꯣ ꯃꯤ ꯃꯆꯥꯗ ꯉꯥꯡꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯊꯣꯏꯕꯤꯁꯤꯗ ꯉꯥꯡꯕꯤꯕꯁꯦ ꯑꯗꯒꯤ ꯃꯣꯏꯅ ꯊꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯤꯅꯁꯨ ꯊꯦꯝꯖꯤꯜꯂꯛꯑꯦ ꯃꯃꯥꯅꯁꯨ ꯁꯥꯎꯅꯤꯡꯕꯗꯣ ꯐꯥꯗꯔꯣ ꯈꯣꯠꯂꯣ ꯃꯤ ꯃꯔꯥꯏꯕꯛꯇ ꯇꯝꯃꯝꯗꯅ ꯇꯧꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯉꯥꯡꯕꯁꯨ ꯐꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏ ꯍꯥꯏꯁꯨ ꯃꯣꯏ ꯃꯃꯥꯁꯤꯅꯀꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯈꯣꯠꯇꯦ ꯈꯔ ꯍꯦꯟꯃꯟꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎꯂꯛꯇꯒꯤ ꯑꯩꯅ ꯏꯆꯥꯁꯦ ꯈꯔ ꯂꯨꯅ ꯇꯧꯕꯁꯦ ꯍꯦꯟꯃꯜꯂꯤ ꯈꯣꯠꯃꯜꯂꯤ ꯀꯥꯏꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯉꯥꯡꯉꯦ ꯑꯗꯒꯤ ꯄꯨꯗ ꯌꯥꯗꯕꯅꯤꯅ ꯃꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯒ ꯎꯕꯁꯦ ꯅꯣꯛꯐꯦꯠꯀ ꯇꯧꯅꯗꯅ ꯈꯣꯠꯇꯅꯒ ꯍꯥꯏꯗꯤ ꯒꯥꯔꯤ ꯃꯅꯥꯛꯇꯒ ꯄꯨꯈꯠꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯤꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯦꯠ ꯂꯥꯎꯔ ꯆꯠꯈꯤꯕꯤ ꯃꯣꯏ ꯃꯃꯥꯁꯦ ꯑꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯥꯁꯦ ꯑꯗꯨꯝ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯊꯣꯏꯕꯤ ꯑꯗꯨꯝ ꯃꯊꯟꯇ ꯀꯃꯥꯏꯅ ꯊꯝꯃꯝꯗꯣꯔꯦ ꯏꯀꯥꯏꯌꯦꯅꯀꯣ ꯃꯥ ꯑꯗꯨꯝ ꯍꯥꯏ ꯊꯣꯏꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣꯅ ꯊꯣꯏꯕꯤ ꯑꯗꯨꯝ ꯇꯤꯡꯉꯛ ꯏꯟꯅꯔꯒ ꯐꯤꯔꯣꯟꯗꯨꯁꯨ ꯍꯣꯡꯇꯣꯛꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯆꯦꯜꯂꯨꯕ ꯅꯣꯡꯉꯥꯟꯕꯗ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯁꯦꯠꯂꯝꯕ ꯐꯤꯔꯣꯟꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯁꯦꯠꯂꯒ ꯃꯥꯁꯦ ꯆꯠꯂꯒ ꯂꯩꯔꯀꯥꯟꯗ ꯃꯌꯨꯝꯁꯤꯗ ꯌꯧꯕꯁꯤꯗ ꯃꯤ ꯃꯌꯥꯝꯅꯗꯤ ꯑꯁ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯌꯦꯡꯕ ꯂꯥꯛꯑꯦ ꯂꯩꯀꯥꯏ ꯈꯔ ꯑꯗꯨꯝ ꯅꯛꯅꯕ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯃꯆꯥꯅꯤ ꯈꯣꯠꯄꯅꯤꯅ ꯈꯪꯕꯗꯣ ꯑꯁ ꯃꯣꯏ ꯃꯃꯥꯗꯨꯁꯨ ꯃꯁꯛ ꯐꯖꯕꯅꯤꯅꯦ ꯃꯄꯥꯗꯨꯗꯤ ꯊꯤꯕꯅꯤ ꯃꯃꯥ ꯂꯧꯏꯅꯦ ꯊꯣꯡ ꯐꯖꯈ꯭ꯔꯦꯗ ꯏꯃꯧꯁꯦ ꯀꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯋꯤꯀꯣ ꯃꯥꯅ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯃꯥꯁꯦ ꯁꯨꯡꯆꯠ ꯆꯠꯊꯣꯛꯇ꯭ꯔꯦꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯅꯨꯄꯤꯗꯣ ꯊꯝꯃꯝꯃꯦ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯂꯩꯒꯟꯕ ꯀꯥꯡꯕꯨ ꯌꯥꯎꯗꯅ ꯃꯥꯗꯤ ꯑꯗꯨ ꯂꯩꯇ꯭ꯔꯦꯕ ꯉꯁꯥꯏ ꯃꯃꯥꯏ ꯁꯞꯇ꯭ꯔꯗꯣ ꯈꯪꯕꯅꯤꯅ ꯊꯣꯏꯕꯤꯁꯤꯗ ꯆꯩꯕꯤꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯁꯜꯂꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯁꯦ ꯊꯤꯟꯈ꯭ꯔꯦ ꯑꯗꯩ ꯀꯔꯤꯅꯣ ꯑꯗꯨꯝ ꯍꯥꯏꯅꯩ ꯆꯦꯟꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯅꯨꯡ ꯑꯩꯈꯣꯏ ꯁꯅꯥ ꯂꯤꯛꯀꯣꯟ ꯆꯦꯟꯕꯗ ꯍꯥꯞꯄꯤꯗꯅꯀꯣ ꯊꯣꯏꯕꯤꯒꯤꯁꯤꯗꯤ ꯀꯌꯥ ꯅꯤꯡꯊꯤꯖꯅ ꯍꯥꯞꯄꯤꯗ꯭ꯔꯕ ꯃꯥꯜꯂꯦꯕ ꯈꯔ ꯇꯧꯔꯒꯁꯨ ꯈꯔ ꯑꯗꯨꯝ ꯃꯅꯤꯡ
ꯊꯣꯡꯗ꯭ꯔꯕ ꯊꯣꯏꯕꯤꯁꯤꯅꯗꯤ ꯀꯩꯝ ꯍꯥꯏꯗꯤ ꯃꯥ ꯑꯉꯥꯡꯅꯤꯅ ꯇꯤꯡꯉꯛꯀ ꯌꯦꯡ ꯂꯩꯕꯗꯣꯀꯣ ꯃꯥꯁꯨ ꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯍꯨꯔꯥꯟꯗꯅ ꯌꯦꯡꯖꯈꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯁꯨ ꯂꯣꯟꯅ ꯌꯦꯡꯖꯕꯗꯣ ꯑꯗꯩ ꯃꯥꯅ ꯐꯤꯔꯣꯜ ꯅꯥꯇꯩ ꯈꯤꯇꯪ ꯊꯤꯟꯕꯗ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯦ ꯈꯣꯠꯇꯦ ꯈꯪꯕꯁꯤꯗ ꯃꯃꯥꯟꯅꯕ ꯃꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕꯗꯣ ꯃꯥꯅ ꯍꯥꯏꯐꯦꯠ ꯄꯥꯎ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯈꯣꯠꯅꯩꯅ ꯍꯥꯏꯕꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯅꯔꯦ ꯃꯇꯝ ꯈꯔ ꯂꯨꯍꯣꯡꯕꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯂꯦꯞꯅꯗ꯭ꯔꯤꯕꯒꯤ ꯆꯦꯟꯕ ꯊꯤꯟꯕ ꯍꯥꯏꯗꯣꯛꯅꯈꯤꯕ ꯂꯣꯏꯈꯤꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃꯈꯛ ꯂꯩꯗꯥꯏꯅꯦ ꯁꯤꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯒꯨꯍꯥꯇꯤꯗ ꯆꯪꯉꯣꯅ ꯍꯥꯏꯔꯦ ꯒꯨꯍꯥꯇꯤꯗ ꯆꯪꯕꯁꯤꯅ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯅꯥꯕꯁꯤꯗ ꯃꯃꯥꯁꯤꯅ ꯑꯝꯇ ꯂꯩꯔꯨꯁꯣ ꯃꯣꯏ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯑꯅꯥꯕꯗꯣ ꯑꯗꯨꯅ ꯑꯝꯇ ꯂꯩꯔꯨꯁꯣ ꯁꯤꯅꯦꯕ ꯑꯁ ꯑꯩ ꯆꯠꯄ ꯇꯜꯂꯤ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗꯩ ꯃꯃꯥꯁꯤꯅ ꯀꯩꯗꯧꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯅꯨꯄꯤꯁꯨ ꯆꯦꯟꯁꯤꯜꯂꯨꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯣꯛꯑꯣ ꯌꯥꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪ ꯊꯕꯛ ꯈꯔ ꯀꯣꯝꯃꯦꯅ ꯅꯪ ꯂꯩꯍꯟꯕꯅꯤ ꯀꯩꯅꯣ ꯅꯪ ꯑꯝꯇ ꯂꯩꯔꯨꯁꯨ ꯆꯣ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯤꯅꯤꯅ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯄꯩ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯥꯎꯖꯔꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯣꯡꯗꯣꯔꯕꯅꯤꯅ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯣ ꯍꯣꯏꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯒꯨꯍꯥꯇꯤꯁꯤꯗ ꯆꯠꯂꯦ ꯒꯨꯍꯥꯇꯤꯗ ꯂꯩꯈ꯭ꯔꯦꯀꯣ ꯃꯥꯁꯦ ꯊꯣꯏꯕꯤꯒꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯩ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩꯑꯕ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏ ꯑꯩꯗꯣ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯅꯨꯡꯒꯤꯗ ꯆꯠꯄ ꯈꯣꯠꯄꯁꯦ ꯏꯃꯥꯅ ꯆꯩꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯋꯥꯏꯑꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯏꯃꯥꯅ ꯑꯩ ꯒꯨꯍꯥꯇꯤꯗꯩ ꯊꯣꯛꯂꯛꯄꯗ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣꯅꯀꯣ ꯊꯣꯏꯕꯤꯁꯤꯅ ꯑꯩ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯑꯃ ꯍꯦꯛꯇ ꯂꯩꯔꯛꯑꯣ ꯀꯥꯏꯅꯒ ꯍꯥꯏꯖꯩꯌꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯂꯩꯔꯀꯥꯟꯁꯤꯗ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯄꯗ ꯃꯃꯥꯁꯦ ꯑꯗꯨꯝ ꯈꯪꯕꯖꯥꯠꯅꯤꯗ ꯃꯣꯏꯕꯥꯅꯤ ꯃꯔꯤꯁꯦ ꯊꯥꯗꯠꯄ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯈꯔ ꯂꯩꯅꯔꯦ ꯑꯗꯩ ꯄꯥꯎ ꯂꯦꯞꯅꯕ ꯈꯣꯠꯅꯕ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯃꯥꯁꯤꯗ ꯑꯗꯨꯝ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ khitang ꯇꯝꯍꯟꯈꯤꯒꯦ ꯈꯣꯠꯈꯤꯒꯦ khitang ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯖꯜꯂꯨꯔꯕꯅꯤꯅ ꯂꯣꯏꯁꯟꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯛ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯝꯍꯜꯂꯛꯑꯒ ꯂꯃꯈꯥꯡꯗ ꯃꯥꯡꯕꯁꯤꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯣꯏꯁꯨ khitang ꯈꯜꯂꯣ ꯈꯣꯠꯂꯣ ꯅꯣꯏꯒꯤꯅ ꯍꯦꯛ ꯇꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯨꯡꯒꯣꯏ ꯋꯥꯡꯒꯣꯏꯗꯅ ꯅꯤꯡꯊꯤꯖꯅ ꯂꯩꯍꯜꯂꯣ ꯈꯣꯠꯍꯜꯂꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯏꯕꯖꯥꯠꯅꯤꯗ ꯊꯣꯏꯕꯤꯁꯨ ꯑꯗꯨꯝ ꯇꯝꯃꯛꯑꯦ ꯑꯗꯨꯗ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯟꯅ ꯂꯣꯏꯁꯜꯂꯣ ꯈꯣꯠꯂꯣ ꯍꯥꯏꯗꯤ ꯑꯍꯜ ꯃꯁꯦꯜ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯁꯨ ꯃꯣꯏ ꯐꯣꯟ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯩ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯨꯝꯕꯝ ꯑꯃ ꯈꯪꯗꯕꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯜꯂꯣ ꯈꯣꯠꯂꯣ ꯍꯥꯏꯕꯅꯤ ꯑꯗꯩ ꯋꯥꯈꯜꯗꯤ khitang ꯅꯦꯅꯥ ꯇꯥꯖꯕꯤ ꯊꯣꯏꯕꯤꯁꯦ ꯃꯥꯒꯤ ꯑꯣꯏꯔꯦꯅ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯕꯒꯤ ꯑꯗꯩ ꯃꯥꯁꯦ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯇꯥꯏꯃꯤꯡꯅꯦꯕ ꯑꯣꯏꯗꯣꯏꯁꯦꯀꯣ ꯆꯍꯤ ꯍꯧꯔꯛꯄ ꯑꯗꯩ ꯑꯦꯗꯃꯤꯁꯟ ꯃꯇꯝ ꯇꯧꯕꯒꯤ ꯃꯇꯝꯗꯤ ꯅꯠꯇ꯭ꯔꯦꯕ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯃꯇꯝꯗꯅꯦ ꯃꯃꯥꯅ ꯃꯥꯁꯦ ꯀꯦꯔꯂꯥꯗ ꯆꯪꯉꯣꯅ ꯍꯥꯏꯔꯦ ꯀꯦꯔꯂꯥꯗ ꯆꯪꯉꯤꯁꯤꯅ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯅꯠꯇꯅ ꯃꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ ꯁꯤ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯂꯣꯏꯁꯜꯂꯣ ꯑꯃꯨꯛ ꯃꯥꯁꯦ ꯍꯟꯖꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯍꯟꯖꯤꯜꯂꯒ ꯑꯃꯨꯛ ꯇꯝꯗꯣꯏꯅꯦꯕ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯗꯧꯔꯤꯕ ꯃꯥꯅ ꯇꯝꯃꯤꯕ ꯀꯩꯅꯣꯁꯤꯗ ꯑꯗ ꯃꯥꯁꯨ ꯌꯥꯅꯤꯡꯗ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯅꯪ ꯑꯗꯨꯗꯨꯃ ꯇꯝꯃꯅꯤ ꯇꯝꯃꯒ ꯂꯣꯏꯁꯜꯂꯒ ꯅꯪ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯊꯥꯛꯀꯦ ꯍꯥꯏꯕꯅꯣ ꯈꯣꯠꯀꯦ ꯍꯥꯏꯕꯅꯣ ꯃꯃꯥꯁꯤꯅꯁꯨ ꯈꯔ ꯍꯥꯏꯔꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯃꯥꯁꯨ ꯂꯩꯔꯒ ꯃꯥꯁꯦ ꯇꯝꯃꯦ ꯇꯝꯕꯗꯒꯤ ꯐꯣꯟ ꯅꯨꯡꯁꯦ ꯃꯃꯥꯁꯤꯅ ꯑꯥꯗ ꯂꯩꯕꯁꯤꯗ ꯐꯣꯟ ꯅꯨꯡꯁꯦ ꯄꯥꯏꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯁꯤꯅꯤ ꯃꯥꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯗꯤ ꯑꯩ ꯀꯩꯗꯧꯗꯣꯔꯤꯒꯦ ꯈꯣꯠꯇꯣꯔꯤꯒꯦ ꯀꯥꯏ ꯈꯠꯅꯕ ꯌꯥꯎꯋꯦ ꯃꯥꯅ ꯐꯣꯟ ꯄꯥꯏꯔꯒ ꯅꯪ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯅꯍꯩꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯤꯗ ꯂꯩꯒꯦ ꯍꯥꯏꯔꯣ ꯈꯣꯠꯀꯦ ꯍꯥꯏꯔꯣ ꯀꯥꯏꯅ ꯈꯜꯂꯦꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯄꯥꯏꯔꯗꯤ ꯄꯥꯏꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯍꯥꯏꯗꯤ ꯆꯪꯉꯁꯨ ꯑꯥꯗ ꯑꯃ ꯄꯩꯁాꯈꯔ ꯊꯥꯔꯣ ꯍꯥꯏꯔꯒ ꯑꯃ ꯂꯣꯟ ꯑꯃꯨꯛ ꯄꯥꯏꯔꯒ ꯊꯣꯏꯕꯤꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯃꯥꯅ ꯈꯟꯕꯗꯒꯤ ꯃꯥꯁꯦ ꯐꯣꯟꯁꯦ ꯊꯅꯝꯃꯒ ꯃꯥꯁꯦ ꯆꯪꯈ꯭ꯔꯦꯕꯀꯣ ꯀꯦꯔꯂꯥꯁꯤꯗ ꯆꯪꯉꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯎꯅꯕꯗꯤ ꯊꯣꯏꯕꯤꯁꯤꯒ ꯃꯥꯁꯦ ꯐꯪꯗ꯭ꯔꯦꯕ ꯆꯦꯜꯂꯨꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯎꯅꯕ ꯂꯩꯀꯥꯏꯁꯨ ꯏꯅꯛꯇ ꯅꯛꯅꯕꯅꯤꯅ ꯎꯅꯩ ꯍꯥꯏꯒꯗ꯭ꯔꯥ ꯈꯣꯠꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯃꯥꯁꯨ ꯌꯥꯝ ꯌꯦꯡꯁꯟꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯆꯦꯜꯂꯨꯕꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯊꯝꯕꯤꯔꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯊꯣꯏꯕꯤꯁꯦ ꯆꯦꯜꯂꯨꯕꯗꯒꯤꯗꯤ ꯑꯗꯩ ꯃꯥꯁꯦ ꯆꯪꯅꯤꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯎꯅꯤꯡꯅ ꯊꯣꯏꯕꯤꯁꯦ ꯎꯅꯤꯡꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯄꯥꯏꯗ꯭ꯔꯀꯥꯟꯁꯤꯗ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ khitang ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯐꯣꯟꯁꯦ ꯃꯉꯣꯟꯗ ꯄꯥꯏꯍꯟꯒꯗ꯭ꯔꯥ ꯈꯜꯂꯒ ꯁꯨꯡꯄꯥꯏ ꯄꯥꯏꯍꯟꯗ꯭ꯔꯕ ꯊꯣꯏꯕꯤꯒ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯃꯥꯁꯦ ꯐꯪꯗ꯭ꯔꯕ ꯋꯥꯔꯤꯗ ꯁꯥꯟꯅꯈꯤꯕꯗ ꯂꯣꯟꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯐꯣꯟ ꯄꯥꯏꯍꯟꯒꯅꯨ ꯍꯥꯏ ꯈꯣꯠꯍꯟꯒꯅꯨ ꯍꯥꯏꯅ ꯇꯧꯕꯗꯤ ꯃꯥꯁꯦ ꯇꯝꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗꯤ ꯐꯥꯗꯦ ꯑꯩꯈꯣꯏ ꯊꯥ 9-10 ꯃꯥꯁꯦ ꯊꯣꯏꯕꯤꯒ ꯄꯥꯎ ꯐꯥꯎꯅꯗꯕꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯋꯥꯗꯤ ꯋꯥꯏ ꯍꯥꯏꯌꯦ ꯀꯞꯁꯨ ꯌꯥꯝ ꯀꯞꯈꯤ ꯃꯥꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯑꯗꯨ ꯉꯥꯡꯗꯨꯕꯣ ꯈꯜꯂꯒꯀꯣ ꯊꯥ 9-9 ꯋꯥꯅ ꯈꯥꯡꯉꯛꯄ ꯒꯥꯏꯁꯦ ꯀꯃꯥꯏꯅ ꯈꯥꯡꯉꯝꯒꯅꯤ ꯑꯗꯩ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯈꯤꯕ
ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯤꯕꯗꯨꯅ ꯆꯍꯤ ꯃꯇꯥꯡꯅꯤ ꯏꯌꯥꯝꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯑꯣꯏꯗꯤ ꯑꯃꯨꯛ ꯐꯕ ꯃꯉꯣꯟꯗ ꯃꯌꯥꯝ ꯍꯟꯕ ꯑꯣꯏꯕꯅꯤꯅ ꯑꯗꯩ ꯌꯥꯝꯅ ꯇꯧꯔ ꯈꯣꯟꯗꯥꯅꯕ ꯃꯤꯁꯨ ꯅꯠꯇꯕꯅꯤꯅ ꯐꯣꯟꯁꯦ ꯑꯗꯨꯗ ꯀꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯎꯠꯂꯒ ꯄꯤꯕꯤꯔꯛꯇꯕ ꯑꯗꯩ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯗ ꯂꯩꯔꯒ ꯍꯦꯛꯇ ꯀꯣꯂꯦꯖꯇꯨꯃ ꯀꯩꯗꯨꯃ ꯍꯦꯛ ꯆꯠꯁꯟꯕ ꯈꯣꯠꯆꯟꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯁꯦ ꯀꯣꯆꯤꯡꯗꯤ ꯆꯠꯄ ꯀꯣꯆꯤꯡ ꯆꯠꯂꯒ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯀꯌꯥ ꯃꯇꯝꯗꯨ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯈꯤꯗꯕꯅꯤꯅ ꯃꯥꯁꯦ ꯋꯥꯅ ꯈꯥꯡꯉꯤꯀꯣ ꯃꯇꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯅꯤ ꯃꯥ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯦ ꯐꯣꯟꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯥꯏꯐꯦꯠꯇꯪ ꯇꯧꯔꯝꯃꯒ ꯄꯥꯎ ꯐꯥꯎꯔꯝꯃꯒꯗꯤ ꯀꯥꯏꯅ ꯈꯟꯖꯈꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯔꯦ ꯐꯣꯟꯁꯦ ꯇꯧꯔꯀꯥꯟꯗ ꯊꯣꯏꯕꯤ ꯅꯝꯕꯔ ꯆꯠꯇ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯅꯛꯅ ꯀꯣꯏꯅꯔꯤꯀꯥꯟꯗꯗꯤ ꯊꯣꯏꯕꯤꯒꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯈꯪꯍꯧꯗꯒꯨꯝ ꯇꯧ ꯆꯠꯇꯕꯩ ꯃꯥꯁꯦ ꯄꯥꯈꯠꯅ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯇ ꯌꯥꯗꯕꯅꯤꯅꯀꯣ ꯂꯩꯔꯤꯕ ꯆꯍꯤꯃꯨꯛ ꯐꯥꯔꯒ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯃꯃꯥꯅꯗꯤ ꯌꯥꯗꯦ ꯅꯝꯗꯅ ꯊꯣꯛꯂꯛꯑꯦ ꯃꯥ ꯅꯝꯗꯅ ꯊꯣꯛꯂꯛꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥ ꯂꯣꯏꯁꯟꯅꯔꯝꯃꯕ ꯃꯃꯥꯁꯤꯅ ꯄꯨꯔꯥ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯗꯥꯕꯤꯒ ꯄꯤꯔꯝꯃꯒꯀꯣ ꯊꯣꯏꯕꯤꯁꯦ ꯋꯥ ꯂꯣꯏꯁꯟꯅꯔꯝꯃꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯃꯥꯁꯦ ꯄꯨꯔꯥ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯦ ꯗꯥꯏꯔꯦꯛꯃꯛ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯃꯥꯅꯁꯨ ꯃꯣꯏꯒꯤ ꯑꯗꯨꯅꯤ ꯊꯣꯏꯕꯤ ꯏꯃꯨꯡꯒꯤ ꯑꯁꯣꯏꯕ ꯈꯣꯠꯄ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯗꯩ ꯃꯥꯅ ꯃꯇꯝꯁꯨ ꯊꯥꯖꯒꯨꯝꯁꯨ ꯇꯧ ꯑꯗꯒꯤ ꯊꯥꯖꯗꯒꯨꯝꯁꯨ ꯇꯧ ꯍꯦꯛ ꯑꯄꯣꯛꯄ ꯏꯃꯥꯅ ꯍꯥꯏꯕꯅꯤꯅ ꯏꯃꯥ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯈꯟꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯏꯕꯤꯒꯗ ꯍꯪꯉꯒꯦ ꯊꯣꯏꯕꯤꯒ ꯄꯥꯎ ꯐꯥꯎꯅꯒꯦ ꯍꯥꯏꯕꯗꯨ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯝꯗꯕ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯀꯥꯏꯗꯅꯣꯃ ꯂꯩꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤꯗ ꯊꯣꯏꯕꯤꯁꯦ ꯂꯩꯕꯖꯥꯠꯅꯤꯗꯀꯣ ꯑꯗꯨ ꯂꯩꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯑꯁ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯈꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯍꯦꯛꯇ ꯉꯝꯅ ꯉꯥꯡꯅꯔꯕꯖꯥꯠꯅꯤꯗ ꯑꯗꯩ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯁꯨ ꯁꯥꯎꯕ ꯑꯗꯩ ꯃꯆꯥ ꯅꯤꯉꯣꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯔꯒ ꯃꯆꯥꯁꯦ ꯁꯤꯗ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯌꯥꯝꯅ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯄꯤꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯣꯏ ꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯤꯗꯤ ꯊꯣꯏꯕꯤ ꯃꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯤꯕ ꯌꯥꯅꯗꯦ ꯉꯪꯅꯗꯅ ꯈꯣꯠꯅꯗꯅ ꯌꯥꯝ ꯁꯥꯎꯅꯗꯅ ꯇꯧꯈꯤꯕꯅꯤ ꯑꯗꯒꯤ ꯑꯁ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯩ ꯅꯪꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗꯦ ꯈꯣꯠꯇꯦ ꯑꯩ ꯅꯪꯉꯣꯟꯗ ꯅꯪ ꯅꯝꯕꯔꯗ ꯇ꯭ꯔꯥꯏꯗꯤ ꯐꯅꯌꯥꯝ ꯇꯧꯕꯅꯤꯌꯦ ꯅꯣꯏ ꯃꯥꯅ ꯑꯩ ꯎꯕꯁꯦ ꯍꯨꯃꯨꯛ ꯈꯥꯔꯅꯤ ꯑꯩ ꯅꯣꯏꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯥꯏ ꯃꯃꯥꯟꯅꯕꯁꯦ ꯁꯤ ꯐꯥꯎꯕ ꯇꯝꯈꯤꯕ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝꯗꯨꯗꯀꯣ ꯑꯁ ꯅꯤꯁꯥꯁꯦ ꯍꯦꯛꯇ ꯐꯨꯜꯗ ꯆꯥꯕꯤꯅꯤ ꯆꯥꯁꯜꯂꯤ ꯃꯥꯁꯨ ꯅꯤꯁꯥꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯈꯜꯂꯤꯁꯤꯅ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯈꯜꯂꯤꯗꯨꯅ ꯀꯔꯤꯅꯣꯅ ꯊꯣꯏꯕꯤꯗꯁꯨ ꯋꯥꯔꯧꯏ ꯃꯃꯥꯗꯁꯨ ꯋꯥꯔꯧꯋꯦ ꯑꯗꯩ ꯃꯥꯏ ꯃꯑꯣꯡꯁꯦ ꯎꯕꯅꯤꯅ ꯑꯗꯨꯝ ꯆꯪꯉꯣ ꯀꯦꯔꯂꯥꯁꯤꯗ ꯆꯪꯉꯣ ꯈꯣꯠꯂꯣ ꯍꯥꯏ ꯃꯥꯁꯦ ꯇꯝꯃꯦꯀꯣ ꯑꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯗꯨꯝ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯕ ꯕꯤꯠꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯇꯝꯃꯤꯕꯗꯨ ꯃꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯝꯃꯦ ꯁꯨꯝ ꯀꯣꯏꯒꯤꯗꯕꯗꯤ ꯅꯠꯇꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯨꯄꯤꯁꯦ 10ꯃꯨꯛꯀꯤ ꯆꯥꯡꯗ ꯄꯥꯎ ꯐꯥꯎꯅꯕꯤꯅꯦ ꯊꯣꯏꯕꯤꯁꯦ ꯀꯥꯎ ꯉꯝꯅꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯣ ꯁꯥꯅꯤꯡꯗꯕ ꯇꯥꯏꯃꯤꯡꯗꯨꯅ ꯄꯨꯔꯥ ꯆꯞ ꯂꯦꯞ ꯑꯗꯨ ꯃꯥꯅ ꯅꯤꯁꯥꯁꯦ ꯍꯦꯛꯇ ꯐꯨꯜꯗ ꯆꯥꯁꯜꯂꯒ ꯃꯥꯁꯦ ꯂꯩꯔꯝꯒꯗꯕꯅꯤ ꯄꯨꯔꯥ ꯃꯥꯡ ꯇꯥꯛꯑꯝꯒꯗꯕꯅꯤ ꯃꯥꯅ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯔꯤꯁꯦꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯂꯩꯕꯁꯤꯡꯗꯣ ꯃꯥꯅ ꯂꯩꯔꯨꯕ ꯈꯤꯇꯪ ꯁꯦꯅꯤꯌꯔ ꯑꯣꯏꯕꯗꯣ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯀꯦꯌꯔ ꯂꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯄꯨꯔꯥ ꯈꯨꯌꯦꯡꯁꯤꯜꯂꯕꯨ ꯀꯩꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯆꯥꯕ ꯀꯣ ꯑꯗꯩ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥ ꯑꯗꯒꯤ ꯂꯟꯁ ꯀꯩꯀꯥ ꯆꯥꯕ ꯈꯣꯠꯄꯁꯦ ꯄꯨꯔꯥ ꯌꯦꯡꯁꯟꯕꯤꯅꯦꯕ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯌꯦꯡꯁꯟꯒꯗꯕꯒꯤ ꯇꯥꯏꯞꯅꯦ ꯃꯉꯣꯟꯗ ꯌꯦꯡꯁꯟꯕꯤꯔꯤꯁꯦ ꯑꯗꯨꯃꯛꯅꯁꯨ ꯃꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯎꯁꯟꯅꯕ ꯉꯝꯈꯤꯗꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯩ ꯃꯥ ꯅꯨꯄꯤ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯩ ꯃꯦꯁꯦꯁ ꯊꯥꯅꯕ ꯅꯨꯄꯤ 10ꯃꯨꯛ ꯄꯥꯎ ꯐꯥꯎꯅꯩ ꯈꯣꯠꯅꯩꯁꯦ ꯃꯥ ꯑꯗꯨꯝ ꯍꯪꯕ ꯈꯣꯠꯄꯗ ꯃꯥ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗ ꯍꯥꯏꯗꯣꯛꯄ ꯀꯥꯟꯗ ꯀꯩꯝ ꯁꯥꯎꯗꯦ ꯅꯨꯄꯤ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯥꯅ ꯇꯝꯃꯤꯁꯦ ꯂꯣꯏꯔꯒ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯊꯣꯏꯕꯤꯁꯦ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯑꯗꯨꯋꯥꯏꯒꯤ ꯖꯒꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏ ꯅꯨꯄꯤ ꯆꯦꯜꯂꯝꯃꯦ ꯍꯥꯏꯀꯣ ꯌꯥꯝ ꯁꯦꯅꯤꯌꯔ ꯃꯉꯣꯟꯗ ꯆꯍꯤ 35-36 ꯊꯣꯏꯕꯤꯁꯤꯗꯒꯤ ꯆꯍꯤ 35-36 ꯆꯥꯡ ꯍꯟꯕ ꯅꯨꯄꯥ ꯑꯃꯗ ꯃꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯦꯜꯂꯒ ꯀꯩꯅꯣ ꯄꯥꯎ ꯍꯥꯏꯗꯣꯛꯄꯤ ꯂꯥꯛꯇꯕꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯄꯨꯂꯞ ꯏꯟꯊꯣꯛꯄꯤ ꯑꯃ ꯂꯩꯗꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯡꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯂꯝꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯧꯋꯦ ꯍꯥꯏꯕꯀꯣ ꯑꯁ ꯀꯩꯅꯣꯅꯦꯅ ꯃꯥ ꯊꯣꯏꯕꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯡꯐꯪ ꯐꯪꯗꯕꯁꯦ ꯃꯥꯅꯁꯨ ꯈꯟꯈꯤ ꯃꯤ ꯃꯆꯥꯗꯇꯪ ꯇꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦꯗꯀꯣ ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯑꯥꯎꯠꯁꯥꯏꯗꯁꯤꯗ ꯆꯪꯉꯝꯗ꯭ꯔꯒꯗꯤꯀꯣ ꯃꯃꯥꯅ ꯆꯪꯉꯣ ꯍꯥꯏꯕꯒꯤ ꯆꯪꯉꯤꯕꯅꯤ ꯆꯪꯉꯝꯗ꯭ꯔꯒꯗꯤ ꯃꯥꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯂꯥꯞꯅꯔꯣꯏꯗ ꯍꯥꯏꯅ ꯈꯜꯂꯦ ꯑꯁ ꯀꯞꯄꯗꯤ ꯑꯔꯣꯏꯕꯤꯗꯅꯤ ꯃꯥꯅ ꯀꯞꯈꯤꯕꯁꯦ ꯋꯥꯈꯤꯕꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯨꯝ
kuina lerakanda thoibise kamai thaidokhige hai kasida khogi khatnagiba timing do ko sina wari ko na mana khangakpane khatnagibagi timing se je tabi longnar matam ngangna bai tarene khogi chenthuraga ngangse ise tabi lokthoga lei adi masak phajaba ko lekai sidi chinse ama trama tawi koi nusidaba kangbuna hai tarene khogi haujiki nupasi mamagi forda leba kangbuna ka ngangbibado ko macana pise maman loktoga mu amada mu yonaba khotnaba tawi mayum pahanaba tawi khotlena habisda thoibisidi madi somna kanda pura naba chak chagani thakani khangdabi kamta kappa hemanbagi khoi wak gyan mangbi dom tubi khopi toraba madi pusigi ahanba nusiba oibanina thoibiji madi nusibai mai chakse khangba haitrabjanida sina khangba haitabagi pangkapta kapi aduga leiram pot chai singse fataba pot oiga tasingna haraga hakjang da koi fataba ko tel hidak ko aduga kaise mase leiragadi thaksalage aise tayongban thadokhrage habagi wakhanda thoibise mase prak phana puna ngamdabi magi momo tose imungse yam mahi langaba ko te kaptana da leibi masak machuga se thoksalaktabi de mamai mami ka yengyaraktabi na dana prak kogi chaksina chaboi chadaboi tawraga kappa hemanbagi masase yam kuina narakpi ade mana mina yam wana naraga leinge timing sidi mi khana kamai hainei chelurabanina ko kogi keno tawba oiramgani miyoibagi ko nupi oibagi thalepa oiramgani adugi leisha chelurabanina nupaduna outside ta leirabanina adugi hospital chatpa oiramgani adumaina badanaam se pibi bhai tarene ko manadi chupchabi khangide adumaina mina naraga sola na leiba wahai khombam se tanabanina as angang se yararoina khanbagi mama sina ko mapasi kana tanaraga mase yam thapna moi mari mata sida khoi thaidokhi bai tarene thaidoga mause wana senaraga mafamduda adum thambiraba lehalaba da lehenbadagidi hojiki mana yum paliba nupaduga khangna halaga ko thobi masanadi yade shuya yade yagi banate ko yaningda di mamana kapo lawbo di mamana yamna haijabado ko thobi popi mama sina mama haisimok tabu kappaga law khong taraga masai bamtana yengleba ngambadi natedana ko dumaya tawbadagi mase yagi bani luhongi bane nako nakna bani na pawise tare takpadi mase nungai tabado ko nungai te tajena lali je kanano ha kana moi imasini lali je lale ne ima bu hatu bu yabadi nate pendaba mayam se mase thamme thobina kyamu yamna waram kadaba aibu kyamu yamna ngairam kadaba na mase khalle kana nupi haiba jasima yingningidre hoi madi adum pau phaunagi nupi myam pau phaunagi wari khangjungida ko thobina kamai khangamni kholamni khalla maje wakhanje nungaita thobam thokpa ma tawraga leibam thokpa ma leiraga adum hinge matangi matungina masu mayum makai pale masaka sukang khangnaba nupi natima yengningdare ko mamana mayum palo chahi yare kholabi mamana ga thidana humdana mamana yam pamjaba nupi ni mana lauraga leise ko siki nupasina nupi se magi punsida karino kamaina tawbano magi punsi kamaina hori man no mata hango de siki nupasina ko leminabam thokpa adum leminei awa nungai share tawbam thokpa adum tawraga leiba ko dumagi wari se nomata mase lithoke na sukhande haishu hairude nupi manasu swang hangde mai nupi se karamba nupi no khangde laikai ma thokiba thodoni khangdi khangamgani duga achokuina chahi leminar abase ma nomata hangde ado kitang koitak ti chaneba wayam yamna dingang de nangangna rakanda khatnaba kaise kawwa hobirakpa nate athemakte bo ko mapure bani kaina ga themakte sawgani masu dom sawi yam kuina ga kauna de hai moi bani se adumangna kainarage khainaraga leirage kainadi khangiba leite usiki nupasina magun se yam lei mai nupi sisu ko nupi mo oibagi magun se kemta mangde ba khangbra wa kya ngangande degi mi ngangma kya khongande tawgada mathauda ningthi jana pukning changna tawi de mina mabuk khara lui de mina ama haibada mana hena khanjangen bidu oye duna ngasi phawbada hangde ado yumdi pale pandaba yadabanina punsi ama oibanina ado thoibidi mana kawa sumel leite
ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯒ ꯆꯝꯊꯣꯛꯅꯤꯡꯕꯅꯦꯕ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯤꯕꯅꯤ ꯐꯣꯟꯁꯦ ꯄꯥꯏꯒꯤꯗꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯤꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥꯅ ꯑꯃꯨꯛꯁꯨ ꯄꯥꯎꯁꯦ ꯈꯪꯄꯥꯎ ꯐꯥꯎꯅꯤꯡꯉꯦ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯅ ꯃꯥ ꯑꯃꯨꯛ ꯂꯪꯊꯣꯛꯄ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯣ ꯑꯩ ꯂꯪꯊꯣꯛꯄ ꯑꯃꯨꯛ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯑꯃꯨꯛ ꯂꯪꯊꯣꯛꯄ ꯉꯝꯃꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯗ ꯍꯥꯞꯄꯒ ꯂꯩꯔꯒꯦ ꯈꯟꯈꯤꯕ ꯃꯤꯀꯨꯞꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯍꯨꯝꯃꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯀꯨꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯨꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯏꯕꯤꯁꯦ ꯈꯪꯎ ꯎꯅꯤꯡꯉꯛꯄ ꯃꯥꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯆꯦꯜꯂꯒ ꯍꯥꯏꯇꯥꯔꯦ ꯈꯣꯡꯅ ꯑꯣꯏꯔꯁꯨ ꯀꯟꯅ ꯆꯦꯜꯂꯒ ꯉꯝꯗꯧ ꯃꯥꯜꯂꯦ ꯃꯅꯥꯛꯇ ꯁꯣꯔꯒ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯕ ꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯨ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯃꯦ ꯑꯗꯣ ꯋꯥꯈꯜꯗꯤ ꯊꯣꯏꯕꯤ ꯃꯣꯏꯕꯥꯅꯤ ꯊꯦꯡꯅꯈꯤꯕꯗ ꯈꯟꯈꯤꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯡꯗꯅ ꯂꯩꯔꯤ ꯃꯣꯏꯕꯥꯅꯤꯅ ꯆꯠꯃꯤꯟꯅꯈꯤꯕ ꯃꯇꯝ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ ꯀꯥꯂꯦꯟ ꯊꯥ ꯏꯪꯊꯝ ꯊꯥ ꯌꯦꯅꯤꯡ ꯊꯥ ꯅꯥꯀꯦꯟ ꯊꯥ ꯅꯣꯡꯖꯨ ꯊꯥ ꯂꯩꯅꯀꯣ ꯑꯩꯅ ꯈꯪꯕ ꯈꯔꯗꯨꯅꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯇꯝꯗ ꯃꯣꯏꯕꯥꯅꯤꯅ ꯎꯅꯈꯤꯕ ꯊꯥ ꯂꯩꯗꯅ ꯁꯤꯒꯤ ꯊꯥꯁꯤ ꯌꯧꯔꯛꯄꯒ ꯊꯃꯣꯏꯁꯦ ꯌꯦꯅꯤꯡ ꯑꯗꯨꯝ ꯍꯨꯟꯕ ꯑꯗꯨꯝ ꯃꯣꯏꯕꯥꯅꯤ ꯎꯅꯔꯤꯕꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯏꯐꯥꯎꯗ ꯐꯥꯎꯕ ꯑꯗꯨꯅꯤ ꯉꯁꯤꯒꯤꯁꯦ ꯁꯤꯁꯤꯒꯤ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯅꯨꯡꯁꯤꯃꯟꯕꯒꯤ ꯀꯥꯎꯕ ꯉꯝꯗꯦꯕꯀꯣ ꯀꯥꯎꯕ ꯉꯝꯗꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯔꯣꯏ ꯍꯥꯏꯌꯦ ꯇꯥꯏꯕꯪꯄꯥꯟꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯊꯥꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯊꯣꯏꯕꯤ ꯅꯪ ꯀꯥꯎꯔꯔꯣꯏ ꯍꯥꯏꯌꯦ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯔꯛꯄꯒꯤ ꯃꯔꯝꯅ ꯊꯣꯏꯕꯤꯁꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯇꯥꯍꯟꯅꯤꯡꯕꯒꯤ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯤ ꯀꯥ ꯍꯦꯟꯅ ꯇꯥꯗꯕꯅꯦꯕꯀꯣ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯑꯣꯏꯕꯤꯗꯕꯅꯦ ꯑꯗꯨꯅ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯇꯥꯕꯤꯕ ꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯃꯦꯟ ꯃꯆꯥ ꯑꯃꯇꯪꯗꯤ ꯄꯤꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤꯀꯣ ꯅꯪꯒꯤ ꯑꯦꯛꯁ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯒꯤ ꯑꯦꯛꯁꯁꯤꯅꯁꯨ ꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯕꯒꯤꯅꯦ ꯍꯥꯏꯌꯦ ꯇꯥꯗ꯭ꯔꯒꯗꯤ ꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦ ꯇꯥꯕꯕꯨꯗꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯇꯥꯍꯟꯖꯅꯤꯡꯉꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯐꯕꯅ ꯂꯧꯁꯤꯟꯕꯤꯌꯣ ꯑꯩ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯐꯠꯇꯕꯁꯤꯡꯗꯨꯅ ꯅꯥꯀꯟꯗ ꯊꯝꯕꯤꯌꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯂꯧꯖꯔꯤ